ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯇꯔꯥꯝ ꯅꯣꯛꯆꯔꯤ. ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ 2022ꯗ ꯔꯤꯂꯤꯁ ꯑꯣꯏꯈꯤꯕ ꯂꯦꯇꯦꯁ ꯊ꯭ꯔꯤꯂꯔ ꯃꯨꯚꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ, ꯃꯃꯤꯡꯅ ꯕ꯭ꯂꯔ. ꯑꯗꯨꯗꯤ ꯐꯤꯂꯝ ꯑꯁꯤ ꯍꯧꯖꯔꯒꯦ. ꯃꯨꯚꯤ ꯑꯁꯤꯒꯤ ꯑꯍꯧꯕꯗ ꯒꯧꯇꯃꯤ ꯃꯃꯤꯠ ꯇꯥꯡꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯃꯤ. ꯃꯍꯥꯛꯅ ꯌꯥꯝꯅ ꯁꯥꯎꯔꯗꯨꯅ ꯃꯁꯛ ꯎꯗꯕ ꯃꯤꯑꯣꯏ ꯑꯃꯗ ꯆꯩꯔꯝꯃꯤ, ꯑꯗꯨꯒ ꯃꯤꯑꯣꯏ ꯑꯗꯨꯅ ꯏꯁꯩ ꯌꯥꯝꯅ ꯍꯧꯅ ꯊꯥꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯥꯅ ꯃꯨꯠꯊꯠꯂꯨ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯝꯃꯤ. ꯑꯗꯨꯕꯨ ꯃꯥꯅ ꯃꯥꯔꯗꯨꯅ ꯏꯁꯩꯒꯤ ꯃ꯭ꯌꯨꯖꯤꯛ ꯑꯗꯨ ꯃꯨꯠꯊꯠꯂꯒ ꯃꯊꯛꯀꯤ ꯁ꯭ꯇꯦꯌꯔ ꯑꯃꯗ ꯀꯥꯔꯛꯏ, ꯑꯗꯨꯒ ꯇꯨꯜ ꯑꯃꯒꯤ ꯃꯊꯛꯇ ꯂꯦꯞꯄꯒ ꯊꯧꯔꯤ ꯌꯥꯟꯅꯕ ꯇꯧꯔꯝꯃꯤ. ꯃꯗꯨꯗꯒꯤ ꯁꯛꯈꯪꯗꯕ ꯃꯤꯑꯣꯏ ꯑꯗꯨ ꯃꯥꯅ ꯆꯪꯉꯛꯄ ꯋꯥꯈꯜꯗ ꯈꯜꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯤꯑꯣꯏ ꯑꯗꯨꯗ ꯃꯍꯥꯛꯅ "ꯅꯪ ꯃꯐꯝ ꯑꯁꯤꯗ ꯂꯩ ꯍꯥꯏꯕ ꯑꯩꯅ ꯈꯪꯏ, ꯅꯪ ꯃꯔꯝꯗꯤ ꯑꯩ ꯃꯤꯠ ꯎꯗ꯭ꯔꯕꯁꯨ ꯅꯪꯅ ꯂꯥꯛꯄ ꯃꯇꯝꯗ ꯅꯪꯒꯤ ꯃꯅꯝ ꯍꯥꯟꯅ ꯅꯝꯃꯛꯏ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ. ꯃꯗꯨꯗꯒꯤ ꯃꯁꯛ ꯈꯪꯗꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯃ꯭ꯌꯨꯖꯤꯛ ꯑꯗꯨ ꯑꯃꯨꯛ ꯚꯣꯂꯨꯝ ꯌꯥꯝꯅ ꯂꯩꯈꯠꯂꯝꯃꯤ, ꯑꯗꯨꯒ ꯒꯧꯇꯃꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ. ꯒꯧꯇꯃꯤ ꯊꯧꯔꯤ ꯌꯥꯟꯅꯕ ꯍꯥꯏꯗꯨꯅ ꯃꯉꯛꯁꯝꯗ ꯊꯧꯔꯤ ꯂꯧꯗꯨꯅ ꯊꯝꯃꯤ. ꯃꯗꯨꯗꯒꯤ ꯃꯤꯑꯣꯏ ꯑꯗꯨꯅ ꯇꯨꯜ ꯑꯗꯨ ꯀꯥꯎꯊꯣꯛꯇꯨꯅ ꯒꯧꯇꯃꯤꯕꯨ ꯊꯧꯔꯤ ꯌꯥꯜꯍꯜꯂꯝꯈꯤ, ꯑꯗꯨꯒ ꯐꯣꯇꯣꯁꯨ ꯅꯝꯈꯤ. ꯀꯔꯤ ꯃꯔꯝꯒꯤ ꯅꯝꯃꯤꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯐꯤꯂꯝ ꯑꯁꯤꯒꯤ ꯌꯦꯡꯉꯒ ꯈꯪꯃꯤꯟꯅꯔꯁꯤ. ꯒꯧꯇꯃꯤꯗꯨ ꯁꯤꯔꯝꯂꯦ, ꯑꯗꯨꯒ ꯃꯥꯒꯤ ꯇ꯭ꯋꯤꯟꯁ ꯃꯅꯥꯎꯅꯨꯄꯤ ꯒꯥꯌꯇ꯭ꯔꯤ ꯃꯥꯒꯤ ꯃꯃꯪꯗ ꯃꯈꯅꯥꯎ ꯐꯨꯟꯗꯨꯅ ꯂꯩꯔꯝꯃꯤ, ꯑꯗꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯤꯀꯞ ꯊꯣꯛꯂꯛꯈꯤ. ꯒꯥꯌꯇ꯭ꯔꯤꯒꯤ ꯅꯨꯄꯥ ꯅꯤꯜꯅ ꯒꯥꯌꯇ꯭ꯔꯤꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ, ꯑꯗꯨꯒ ꯒꯧꯇꯃꯤꯗ ꯐꯣꯟ ꯇꯧꯅꯕ ꯍꯥꯏꯗꯨꯅ "ꯐꯣꯟ ꯄꯤꯌꯨ ꯑꯩꯉꯣꯟꯗ" ꯍꯥꯏꯗꯨꯅ ꯅꯤꯜꯗ ꯍꯥꯏꯔꯝꯃꯤ. ꯑꯗꯨꯒꯤ ꯃꯇꯨꯡ ꯒꯥꯌꯇ꯭ꯔꯤꯅ ꯒꯧꯇꯃꯤꯗ ꯐꯣꯟ ꯇꯧꯔꯝꯃꯤ, ꯑꯗꯨꯕꯨ ꯒꯧꯇꯃꯤ ꯐꯣꯟ ꯄꯥꯏꯈꯠꯂꯛꯈꯤꯗꯦ, ꯄꯥꯎ ꯐꯥꯎꯅꯕ ꯐꯪꯈꯤꯗꯦ, "ꯅꯣꯠ ꯔꯤꯆꯦꯕꯜ" ꯍꯥꯏꯔꯛꯏ. ꯃꯗꯨꯗꯒꯤ ꯒꯥꯌꯇ꯭ꯔꯤ ꯌꯥꯝ ꯊꯨꯅ ꯃꯐꯤ ꯍꯥꯞꯆꯤꯟꯗꯨꯅ ꯒꯧꯇꯃꯤꯒꯤ ꯃꯅꯥꯛꯇ ꯆꯠꯅꯕ ꯁꯦꯝ ꯁꯥꯔꯤ. ꯅꯤꯜꯅ "ꯀꯩꯁꯨ ꯇꯧꯔꯝꯃꯣꯏ, ꯆꯠꯈꯤꯅꯨ, ꯂꯥꯛꯄꯇ ꯉꯥꯏꯔꯤ ꯅꯪꯁꯨ ꯑꯩꯁꯨ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ. ꯑꯗꯨꯕꯨ ꯒꯥꯌꯇ꯭ꯔꯤꯅ "ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯤ ꯒꯧꯇꯃꯤꯁꯤ ꯀꯩꯅꯣꯝ ꯊꯣꯛꯑꯝꯒꯅꯤ, ꯐꯣꯟ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯐꯥꯎꯕ ꯐꯥꯎꯅꯕ ꯐꯪꯗꯅ ꯂꯩꯔꯛꯇꯦ, ꯑꯩꯒꯤ ꯐꯣꯟ ꯑꯗꯨꯝ ꯄꯥꯏꯈꯠꯂꯛꯀꯅꯤ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ. ꯐꯣꯟ ꯄꯥꯏꯈꯠꯂꯛꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯒꯥꯌꯇ꯭ꯔꯤ ꯌꯥꯝꯅ ꯄꯥꯈꯠꯇꯨꯅ ꯃꯥꯏ ꯅꯨꯄꯥꯗ "ꯒꯧꯇꯃꯤꯒꯤ ꯃꯅꯥꯛꯇ ꯅꯪ ꯂꯥꯛꯅꯤꯡꯉꯒ ꯂꯥꯛꯑꯣ, ꯂꯥꯛꯅꯤꯡꯗ꯭ꯔꯒ ꯇꯣꯛꯑꯣ, ꯑꯩꯗꯤ ꯆꯠꯀꯅꯤ" ꯍꯥꯏꯗꯨꯅ ꯆꯠꯂꯝꯃꯤ. ꯃꯗꯨꯗꯒꯤ ꯅꯤꯜꯁꯨ ꯒꯥꯌꯇ꯭ꯔꯤꯒꯤ ꯃꯇꯨꯡ ꯑꯗꯨꯝ ꯏꯟꯅꯔꯛꯇꯨꯅ ꯒꯧꯇꯃꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ. ꯒꯧꯇꯃꯤꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯆꯤꯡꯒꯨꯝꯕ ꯑꯃꯅꯤ, ꯃꯤ ꯄꯥꯛ ꯂꯩꯅꯗꯕ ꯃꯐꯝꯅꯤ. ꯒꯧꯇꯃꯤ ꯃꯐꯝ ꯑꯁꯤꯗ ꯑꯥꯏ ꯗꯣꯅꯔ ꯐꯪꯕ ꯉꯥꯏꯔꯤꯕꯅꯤ, ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯃꯤꯠꯇꯨ ꯑꯃꯨꯛ ꯑꯣꯄꯔꯦꯁꯟ ꯇꯧꯔꯒ ꯃꯤꯠ ꯍꯥꯞꯄꯗꯤ ꯑꯃꯨꯛꯀ ꯎꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯥꯏ ꯗꯣꯅꯔ ꯑꯃ ꯐꯪꯕ ꯉꯥꯏꯔꯤꯕꯅꯤ. ꯒꯥꯌꯇ꯭ꯔꯤ ꯑꯃꯗꯤ ꯅꯤꯜ ꯒꯥꯔꯤ ꯃꯅꯨꯡꯗ ꯋꯥꯔꯤ ꯁꯥꯅ ꯒꯧꯇꯃꯤꯒꯤ ꯂꯩꯐꯝꯗ ꯂꯥꯛꯂꯝꯃꯤ. ꯃꯗꯨꯗꯒꯤ ꯒꯥꯌꯇ꯭ꯔꯤꯒꯤ ꯌꯨꯝ ꯌꯧꯔꯦ, ꯒꯧꯇꯃꯤꯒꯤ ꯌꯨꯝ ꯌꯧꯔꯦ, ꯑꯗꯨꯕꯨ ꯊꯣꯡ ꯍꯥꯡꯗꯣꯔꯛꯇꯕꯗꯒꯤ ꯀꯧꯔꯁꯨ ꯀꯅꯥꯝꯇ ꯇꯥꯗꯕꯗꯒꯤ ꯅꯤꯜꯅ ꯒꯧꯇꯃꯤꯒꯤ ꯌꯨꯝꯒꯤ ꯊꯣꯡ ꯑꯗꯨ ꯊꯨꯒꯥꯏꯗꯨꯅ ꯒꯧꯇꯃꯤꯕꯨ ꯀꯧꯕ ꯍꯧꯔꯛꯂꯝꯃꯤ. ꯅꯤꯜ ꯑꯃꯗꯤ ꯒꯥꯌꯇ꯭ꯔꯤ ꯒꯧꯇꯃꯤꯕꯨ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ, ꯑꯗꯨꯕꯨ ꯒꯧꯇꯃꯤ ꯂꯩꯔꯝꯈꯤꯗꯦ. ꯅꯤꯜꯅ ꯁ꯭ꯇꯦꯌꯔ ꯃꯊꯛꯇ ꯀꯥꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯒꯧꯇꯃꯤꯒꯤ ꯑꯁꯤꯕ ꯃꯁꯥ ꯑꯗꯨ ꯎꯔꯝꯃꯤ, ꯑꯗꯨꯕꯨ ꯒꯥꯌꯇ꯭ꯔꯤꯗꯨꯕꯨꯗꯤ ꯎꯍꯜꯂꯝꯗꯦ, ꯃꯥꯅ ꯒꯥꯌꯇ꯭ꯔꯤꯕꯨꯗꯤ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ. ꯑꯗꯨꯗꯒꯤ ꯅꯤꯜꯅ ꯄꯨꯂꯤꯁ ꯀꯧꯔꯝꯃꯤ, ꯑꯗꯨꯒ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃ ꯂꯥꯛꯂꯝꯃꯤ, ꯑꯗꯨꯒ ꯒꯧꯇꯃꯤꯒꯤ ꯃꯔꯝꯗ ꯍꯪꯂꯝꯃꯤ. "ꯊꯣꯡꯁꯤ ꯀꯅꯥꯅ ꯊꯨꯒꯥꯏꯕꯅꯣ" ꯍꯥꯏꯗꯨꯅ. ꯃꯗꯨꯗ ꯅꯤꯜꯅ "ꯑꯩꯒꯤ ꯅꯨꯄꯤꯅ ꯊꯨꯒꯥꯏꯔꯒ ꯆꯪꯉꯤꯅꯤ, ꯊꯣꯡ ꯍꯥꯡꯗꯣꯔꯛꯇꯕꯗꯒꯤ" ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ. ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯒꯧꯇꯃꯤ ꯃꯐꯝ ꯑꯁꯤꯗ ꯃꯇꯣꯝꯇ ꯀꯔꯤꯒꯤꯗꯃꯛꯇ ꯂꯩꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ. ꯃꯗꯨꯗ ꯒꯥꯌꯇ꯭ꯔꯤꯅ "ꯃꯍꯥꯛ ꯑꯐꯥꯎꯕ ꯃ꯭ꯌꯨꯖꯤꯁꯤꯌꯥꯟ ꯑꯃꯅꯤ, ꯃꯍꯥꯛꯅ ꯃꯤꯠ ꯎꯔꯛꯇꯕꯗꯨ
ꯃꯐꯝ ꯑꯁꯤꯗ ꯃꯤ ꯂꯩꯇꯕ ꯃꯐꯝꯁꯤꯗ ꯃꯍꯥꯛ ꯃꯇꯣꯝꯇ ꯂꯩꯅꯤꯡꯕꯒꯤ ꯃꯍꯥꯛꯀꯤ ꯑꯄꯥꯝꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯣꯐꯤꯁꯔ ꯑꯗꯨꯅ ꯃꯤꯠ ꯎꯗꯕꯤ ꯑꯃꯕꯨ ꯃꯇꯧ ꯀꯔꯝꯅ ꯃꯇꯣꯝꯇ ꯍꯨꯟꯗꯣꯛꯇꯨꯅ ꯊꯝꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯒꯥꯌꯇ꯭ꯔꯤꯅ ꯃꯥꯅ ꯂꯩꯅꯤꯡꯕꯒꯤ ꯃꯍꯥꯛ ꯃꯇꯣꯝꯇ ꯂꯩꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯣꯐꯤꯁꯔ ꯑꯗꯨꯅ ꯆꯤꯡꯅꯕ ꯌꯥꯕ ꯑꯦꯚꯤꯗꯦꯟꯁ ꯍꯥꯏꯕꯗꯤ ꯃꯤꯅ ꯍꯥꯠꯂꯝꯃꯦ ꯍꯥꯏꯕꯒꯤ ꯐꯤꯡꯒꯔꯄ꯭ꯔꯤꯟꯁ ꯑꯗꯩꯗꯤ ꯑꯇꯣꯞꯄ ꯃꯤꯒꯤ ꯆꯪꯉꯝꯕꯒꯤ ꯃꯃꯤ ꯑꯃꯠꯇ ꯄ꯭ꯔꯨꯐ ꯐꯪꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯍꯥꯛ ꯃꯃꯤꯠ ꯎꯔꯛꯇꯕꯗꯒꯤ ꯗꯤꯄ꯭ꯔꯦꯁꯟ ꯑꯣꯏꯗꯅ ꯃꯁꯥ ꯃꯇꯣꯝꯇ ꯁꯨꯏꯁꯥꯏꯗ ꯇꯧꯖꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯒꯥꯌꯇ꯭ꯔꯤꯅ ꯃꯍꯥꯛ ꯀꯩꯗꯧꯅꯨꯡꯗ ꯃꯇꯣꯝꯇ ꯁꯨꯡꯁꯤ ꯁꯤꯖꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯒꯥꯌꯇ꯭ꯔꯤꯅ ꯒꯧꯇꯃꯤꯒꯤ ꯕꯣꯗꯤ ꯑꯗꯨ ꯃꯤꯑꯣꯏ ꯈꯔꯅ ꯄꯨꯊꯣꯔꯛꯇꯨꯅ ꯊꯣꯛꯂꯛꯄ ꯎꯏ꯫ ꯃꯗꯨꯗ ꯅꯤꯜ ꯑꯃꯗꯤ ꯑꯣꯐꯤꯁꯔ ꯑꯗꯨꯅ ꯒꯥꯌꯇ꯭ꯔꯤꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯒꯥꯌꯇ꯭ꯔꯤ ꯃꯇꯣꯝꯇ ꯔꯨꯝ ꯑꯃꯗ ꯂꯩ꯫ ꯃꯥꯒꯤ ꯔꯨꯝꯗ ꯂꯩꯔꯤꯉꯩꯗ ꯃꯍꯥꯛꯅ ꯁꯨꯝ ꯃꯥꯒꯤ ꯃꯅꯥꯛꯇ ꯍꯩꯅꯗꯕ ꯑꯀꯤꯕ ꯃꯤ ꯑꯃ ꯃꯑꯣꯡ ꯂꯩꯕꯒꯤ ꯃꯑꯣꯡꯗ ꯃꯥꯅ ꯈꯜꯂꯝꯃꯤ꯫ ꯒꯥꯌꯇ꯭ꯔꯤꯁꯨ ꯃꯃꯤꯠ ꯈꯔ ꯕ꯭ꯂꯔ ꯆꯠꯄ ꯍꯧꯔꯛꯏ꯫ ꯃꯍꯥꯛꯅ ꯌꯥꯝꯅ ꯀꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯄꯣꯠꯆꯩ ꯈꯔ ꯃꯥꯕꯗ ꯄꯣꯠꯆꯩ ꯈꯔ ꯀꯥꯏꯔꯝꯃꯤ ꯇꯥꯔꯒ꯫ ꯑꯗꯨꯗꯒꯤ ꯒꯥꯌꯇ꯭ꯔꯤꯒꯤ ꯃꯅꯥꯛꯇ ꯅꯤꯜ ꯂꯥꯛꯂꯝꯃꯤ꯫ ꯅꯤꯜꯅ ꯇꯣꯔꯆꯂꯥꯏꯠ ꯊꯥꯟꯗꯨꯅ ꯃꯤ ꯀꯅꯥ ꯂꯩ ꯍꯥꯏꯗꯨꯅ ꯊꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯃꯠꯇ ꯂꯩꯈꯤꯗꯦ꯫ ꯒꯧꯇꯃꯤꯒꯤ ꯌꯨꯝ ꯊꯪꯅꯕꯗ ꯕꯤꯄꯤꯟꯆꯟ ꯑꯃꯗꯤ ꯃꯥꯏ ꯃꯆꯥꯅꯨꯄꯤ ꯏꯔꯥ ꯑꯗꯨꯒ ꯃꯤꯁꯦꯁ ꯁꯣꯂꯪꯀꯤꯒ ꯃꯈꯣꯏ ꯌꯨꯝ ꯑꯅꯤꯈꯛꯇꯃꯛ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯒꯥꯌꯇ꯭ꯔꯤꯅ ꯃꯤꯁꯦꯁ ꯁꯣꯂꯪꯀꯤꯒꯤ ꯌꯨꯝꯗ ꯃꯥꯒꯤ ꯌꯨꯝꯗꯒꯤ ꯊꯧꯔꯤ ꯑꯃ ꯁꯥꯡꯅ ꯇꯤꯡꯗꯨꯅ ꯂꯩꯔꯝꯕꯗꯨ ꯒꯥꯌꯇ꯭ꯔꯤꯅ ꯊꯦꯡꯅꯗꯨꯅ ꯃꯤꯁꯦꯁ ꯁꯣꯂꯪꯀꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯐꯣꯇꯣ ꯈꯔ ꯌꯦꯡꯂꯤꯉꯩꯗ ꯃꯤꯁꯦꯁ ꯁꯣꯂꯪꯀꯤꯅ ꯒꯧꯇꯃꯤ ꯍꯥꯏꯗꯨꯅ ꯀꯧꯔꯛꯏ꯫ ꯑꯗꯨꯕꯨ ꯒꯥꯌꯇ꯭ꯔꯤꯅ ꯑꯩ ꯒꯧꯇꯃꯤ ꯅꯠꯇꯦ, ꯒꯧꯇꯃꯤꯒꯤ ꯃꯅꯥꯎꯅꯨꯄꯤ ꯒꯥꯌꯇ꯭ꯔꯤꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯒꯥꯌꯇ꯭ꯔꯤꯅ ꯃꯤꯁꯦꯁ ꯁꯣꯂꯪꯀꯤꯗ ꯒꯧꯇꯃꯤꯒ ꯈꯪꯅꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯗ ꯃꯤꯁꯦꯁ ꯁꯣꯂꯪꯀꯤꯅ ꯃꯍꯥꯛ ꯑꯩꯒꯤ ꯅꯥꯛꯇ ꯈꯔ ꯂꯥꯛꯄꯅꯤ, ꯑꯗꯨꯕꯨ ꯋꯦꯜꯅꯦꯁ ꯁꯦꯟꯇꯔ ꯑꯃꯗ ꯖꯣꯏꯟ ꯇꯧꯈꯤꯕꯗꯒꯤ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯇꯕ ꯀꯨꯏꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯤꯁꯦꯁ ꯁꯣꯂꯪꯀꯤꯅ ꯑꯩ ꯏꯆꯥꯅꯨꯄꯥ ꯂꯥꯌꯦꯡꯕ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯆꯍꯤ 25ꯃꯨꯛ ꯁꯨꯔꯦ ꯁꯤꯗ ꯂꯩꯔꯛꯏꯁꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯤꯁꯦꯁ ꯁꯣꯂꯪꯀꯤꯅ ꯍꯥꯏꯔꯛꯈꯤꯕ ꯋꯦꯜꯅꯦꯁ ꯁꯦꯟꯇꯔ ꯑꯗꯨꯗ ꯒꯥꯌꯇ꯭ꯔꯤ ꯒꯧꯇꯃꯤꯒꯤ ꯃꯔꯝꯗ ꯈꯪꯅꯕ ꯍꯥꯏꯗꯨꯅ ꯊꯤꯒꯠꯄ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯋꯦꯜꯅꯦꯁ ꯁꯦꯟꯇꯔ ꯑꯗꯨꯒꯤ ꯕꯥꯊꯔꯨꯝ ꯑꯃꯗ ꯆꯪꯂꯛꯄ ꯃꯇꯝꯗ ꯕ꯭ꯂꯥꯏꯟ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯈꯔꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯨ ꯒꯥꯌꯇ꯭ꯔꯤꯅ ꯇꯥꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯒꯧꯇꯃꯤꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯔꯝꯃꯤ꯫ ꯒꯧꯇꯃꯤꯒꯤ ꯕꯣꯏꯐ꯭ꯔꯦꯟ ꯑꯃꯁꯨ ꯂꯩꯕꯅꯤ ꯍꯥꯏꯗꯨꯅ꯫ ꯃꯗꯨꯗꯒꯤ ꯒꯥꯌꯇ꯭ꯔꯤꯅ ꯒꯧꯇꯃꯤꯒꯤ ꯕꯣꯏꯐ꯭ꯔꯦꯟꯁꯨ ꯂꯩ, ꯑꯗꯨꯕꯨ ꯑꯩꯉꯣꯟꯗꯗꯤ ꯍꯥꯏꯗꯦ ꯍꯥꯏꯗꯨꯅ ꯉꯛꯄ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯤꯠ ꯇꯥꯡꯂꯕꯤ ꯅꯨꯄꯤ ꯑꯃꯅ ꯃꯐꯝ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩ ꯍꯥꯏꯗꯨꯅ ꯒꯥꯌꯇ꯭ꯔꯤꯒꯤ ꯃꯁꯥꯕꯨ ꯃꯥꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯒꯥꯌꯇ꯭ꯔꯤꯕꯨ ꯄꯥꯏꯗꯨꯅ ꯂꯩꯔꯤꯉꯩꯗ ꯅꯪ ꯅꯠꯇꯕ ꯃꯤꯑꯣꯏ ꯑꯃꯁꯨ ꯂꯩ ꯃꯐꯝ ꯑꯁꯤꯗ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯒꯥꯌꯇ꯭ꯔꯤꯅ ꯃꯅꯤꯡ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯕꯗ ꯅꯨꯄꯥ ꯑꯃ ꯆꯦꯟꯈꯠꯈꯤꯕꯒꯨꯝ ꯃꯥꯅ ꯎꯍꯧꯏ꯫ ꯃꯗꯨꯗꯒꯤ ꯒꯥꯌꯇ꯭ꯔꯤꯅ ꯃꯤꯑꯣꯏ ꯑꯗꯨ ꯐꯥꯅꯕ ꯇꯥꯟꯅꯔꯝꯃꯤ꯫ ꯃꯤꯑꯣꯏ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯈꯤꯕꯅ ꯒꯥꯌꯇ꯭ꯔꯤꯅ ꯇꯥꯟꯅꯕ ꯐꯪꯍꯧꯗꯦ꯫ ꯑꯗꯨꯕꯨ ꯃꯥꯅ ꯆꯦꯟꯁꯤꯟꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯐꯣꯟ ꯐ꯭ꯂꯥꯛꯁ ꯊꯥꯜꯂꯒ ꯊꯤꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯒꯥꯌꯇ꯭ꯔꯤꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯑꯕ ꯃꯇꯨꯡꯗꯗꯤ ꯃꯍꯥꯛ ꯃꯀꯣꯛ ꯉꯥꯎꯔꯛꯈꯤ꯫ ꯍꯥꯏꯕꯗꯤ ꯒꯥꯌꯇ꯭ꯔꯤꯒꯤ ꯐꯥꯔꯁ ꯁ꯭ꯇꯔꯣꯛꯅꯤ, ꯍꯥꯏꯕꯗꯤ ꯃꯍꯥꯛꯁꯨ ꯃꯃꯤꯠ ꯎꯗꯕ ꯕ꯭ꯂꯔ ꯆꯠꯂꯛꯄꯒꯤ ꯑꯅꯥꯕ ꯑꯃ ꯂꯩꯕꯅ ꯃꯐꯝ ꯑꯁꯤꯗ ꯃꯀꯣꯛ ꯉꯥꯎꯔꯗꯨꯅ ꯋꯥꯟꯊꯈꯤ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯃꯣꯏꯒꯤ ꯒꯧꯇꯃꯤꯒ ꯌꯨꯝꯊꯪꯅꯕ ꯕꯤꯄꯤꯟꯆꯟ ꯑꯗꯨ ꯊꯦꯡꯅꯗꯨꯅ ꯒꯥꯌꯇ꯭ꯔꯤꯕꯨ ꯃꯌꯨꯝꯗ ꯄꯨꯕꯤꯔꯝꯃꯤ꯫ ꯒꯥꯌꯇ꯭ꯔꯤꯅ ꯕꯤꯄꯤꯟꯆꯟꯗꯨ ꯆꯤꯡꯅꯗꯨꯅ ꯒꯥꯌꯇ꯭ꯔꯤꯅ ꯃꯥꯒꯤ ꯅꯨꯄꯥ ꯅꯤꯜ ꯑꯃꯗꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯑꯗꯨ
ꯃꯥꯒꯤ ꯌꯨꯝꯗ ꯂꯩꯔꯝꯃꯤ꯫ ꯒꯥꯌꯇ꯭ꯔꯤꯅ ꯕꯤꯄꯤꯟꯆꯟꯗꯅ ꯂꯤꯠꯂꯤꯕ ꯐꯨꯔꯤꯠ ꯑꯗꯨ ꯃꯥꯅ ꯇꯥꯟꯅꯔꯛꯈꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯂꯤꯠꯄ ꯖꯦꯀꯦꯠ ꯑꯗꯨꯒ ꯃꯥꯟꯅꯩ ꯍꯥꯏꯗꯨꯅ ꯅꯤꯜꯗ ꯕꯤꯄꯤꯟꯆꯟꯗꯅ ꯒꯧꯇꯃꯤꯕꯨ ꯍꯥꯠꯄ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯃꯔꯝꯗꯤ ꯃꯥꯅ ꯑꯩꯒꯤ ꯏꯇꯨꯡꯗꯁꯨ ꯀꯣꯏꯏꯟ ꯏꯟꯅꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯅꯤꯜꯅ ꯊꯥꯖꯔꯝꯗꯦ꯫ ꯅꯤꯜꯅ ꯅꯪꯒꯤ ꯋꯥꯈꯜ ꯑꯣꯏꯔꯝꯒꯅꯤ, ꯍꯥꯏꯕꯗꯤ ꯃꯤ ꯑꯇꯣꯞꯄ ꯆꯪꯉꯦ ꯍꯥꯏꯕꯒꯤ ꯑꯦꯚꯤꯗꯦꯟꯁ ꯑꯃꯠꯇ ꯐꯪꯗꯕꯅꯤꯅ, ꯄ꯭ꯔꯨꯐ ꯂꯩꯇꯕꯅꯤꯅ ꯃꯤꯉꯣꯟꯗ ꯀꯃꯥꯏꯅ ꯇꯥꯏꯅꯗꯣꯏꯅꯣ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯒꯥꯌꯇ꯭ꯔꯤꯗ ꯅꯤꯜꯅ ꯗꯦꯜꯂꯤꯗ ꯑꯃꯨꯛ ꯃꯌꯨꯝꯗ ꯍꯟꯅꯕ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯒꯥꯌꯇ꯭ꯔꯤꯅ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯤ ꯒꯧꯇꯃꯤꯒꯤ ꯕꯣꯗꯤꯕꯨ ꯃꯩ ꯊꯥꯗꯣꯛꯅꯕ, ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯃꯊꯧ ꯇꯧꯊꯣꯛꯈꯤꯅꯕ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯅꯤꯜ ꯑꯃꯗꯤ ꯒꯥꯌꯇ꯭ꯔꯤ ꯒꯧꯇꯃꯤꯒꯤ ꯃꯁꯥꯕꯨ ꯄꯣꯠꯂꯣꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯤꯁꯦꯁ ꯁꯣꯂꯪꯀꯤꯒ ꯕꯤꯄꯤꯟꯆꯟꯗꯒꯁꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯅꯤꯜꯅ ꯃꯐꯤ ꯃꯔꯣꯟ ꯌꯣꯝꯁꯟꯕ ꯍꯧꯔꯝꯃꯤ ꯗꯦꯜꯂꯤꯗ ꯑꯃꯨꯛ ꯍꯟꯅꯕ꯫ ꯑꯗꯨꯕꯨ ꯒꯥꯌꯇ꯭ꯔꯤꯅ ꯉꯁꯥꯏ ꯋꯦꯜꯅꯦꯁ ꯁꯦꯟꯇꯔ ꯑꯗꯨꯗ ꯃꯤꯠꯇꯥꯡꯕꯤ ꯅꯨꯄꯤ ꯈꯔꯅ ꯍꯣꯇꯦꯜ ꯑꯃ ꯍꯥꯏꯔꯛꯄꯗꯨꯗ ꯆꯠꯅꯕ ꯒꯧꯇꯃꯤꯅ ꯍꯣꯇꯦꯜ ꯑꯗꯨꯗ ꯈꯔ ꯇꯣꯏꯅ ꯆꯠꯂꯤ ꯍꯥꯏꯕꯗꯨ ꯃꯍꯥꯛꯅ ꯈꯪꯈꯤ꯫ ꯃꯗꯨꯗꯒꯤ ꯒꯥꯌꯇ꯭ꯔꯤꯅ ꯍꯣꯇꯦꯜ ꯑꯗꯨꯗ ꯆꯠꯅꯕ ꯅꯤꯜꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯤꯜꯁꯨ ꯌꯥꯔꯝꯃꯤ꯫ ꯒꯥꯌꯇ꯭ꯔꯤ ꯑꯃꯗꯤ ꯅꯤꯜ ꯍꯣꯇꯦꯜ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯤꯜꯅ ꯀꯥꯔ ꯃꯅꯨꯡꯗꯒꯤ ꯂꯒꯦꯖ ꯂꯧꯊꯣꯛꯄ ꯆꯠꯈ꯭ꯔꯤꯉꯩꯗ ꯒꯥꯌꯇ꯭ꯔꯤꯅ ꯍꯣꯇꯦꯜ ꯑꯗꯨꯒꯤ ꯁ꯭ꯇꯥꯐꯇ ꯒꯧꯇꯃꯤꯒꯤ ꯃꯔꯝꯗ ꯍꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯁ꯭ꯇꯥꯐꯁꯤꯡ ꯑꯗꯨꯅ ꯍꯣꯇꯦꯜ ꯑꯁꯤꯗ ꯂꯥꯛꯄ ꯃꯤꯁꯤꯡꯕꯨ ꯑꯇꯣꯞꯄ ꯃꯤꯉꯣꯟꯗ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦ, ꯍꯥꯏꯕꯗꯤ ꯍꯣꯇꯦꯜ ꯑꯁꯤꯒꯤ ꯔꯨꯜꯅꯤ, ꯍꯥꯏꯗꯣꯛꯄ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯒꯥꯌꯇ꯭ꯔꯤꯅ ꯃꯁꯤ ꯑꯩꯒꯤ ꯄꯔꯁꯅꯦꯜ ꯃꯦꯇꯔꯅꯤ, ꯑꯗꯨꯅ ꯅꯣꯏꯅ ꯍꯥꯏꯗ꯭ꯔꯕꯗꯤ ꯄꯨꯂꯤꯁꯇ ꯍꯥꯏꯗꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯒꯥꯌꯇ꯭ꯔꯤꯅ ꯍꯣꯇꯦꯜ ꯑꯗꯨꯒꯤ ꯁ꯭ꯇꯥꯐ ꯑꯗꯨꯅ ꯌꯦꯡꯉꯒ ꯒꯥꯌꯇ꯭ꯔꯤ ꯃꯇꯣꯝꯇ ꯂꯥꯛꯈꯤ, ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯃꯤꯠꯇ ꯕꯦꯟꯗꯦꯖ ꯌꯦꯠꯂꯒ ꯂꯥꯛꯈꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯤꯑꯣꯏ ꯑꯗꯨꯅ ꯒꯥꯌꯇ꯭ꯔꯤꯅ ꯃꯇꯧ ꯀꯔꯝꯅ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯇꯣꯏꯅꯣ, ꯃꯤ ꯑꯃ ꯌꯥꯎꯔꯝꯒꯅꯤ, ꯈꯇꯪ ꯅꯤꯡꯁꯤꯡꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯍꯣꯇꯦꯜ ꯑꯗꯨꯒꯤ ꯁ꯭ꯇꯥꯐ ꯑꯗꯨꯅ ꯃꯍꯥꯛ ꯅꯨꯄꯥ ꯑꯃꯒ ꯂꯥꯛꯃꯤꯟꯅꯩ ꯍꯥꯏꯕ ꯈꯪꯕ ꯉꯝꯈꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯨꯗꯤ ꯃꯁꯛ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯅꯤꯜ ꯂꯥꯛꯇꯨꯅ ꯒꯥꯌꯇ꯭ꯔꯤꯅ ꯅꯤꯜꯗ ꯒꯧꯇꯃꯤ ꯑꯣꯄꯔꯦꯁꯟ ꯇꯧꯈ꯭ꯔꯦ, ꯍꯥꯏꯕꯗꯤ ꯑꯥꯏ ꯗꯣꯅꯔ ꯐꯪꯗꯨꯅ ꯃꯍꯥꯛ ꯃꯤꯠ ꯍꯥꯞꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯅꯤꯜꯅ ꯑꯩ ꯈꯪꯉꯤ, ꯑꯩꯉꯣꯟꯗ ꯗꯣꯛꯇꯔ ꯑꯃꯅ ꯐꯣꯟ ꯇꯧꯔꯒ ꯍꯥꯏꯔꯛꯈꯤ, ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯣꯄꯔꯦꯁꯟ ꯐꯦꯜ ꯑꯣꯏꯈꯤ, ꯍꯥꯏꯕꯗꯤ ꯃꯤꯠ ꯑꯣꯄꯔꯦꯁꯟ ꯇꯧꯔꯕꯁꯨ ꯑꯃꯨꯛ ꯍꯟꯅ ꯎꯔꯔꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯒꯥꯌꯇ꯭ꯔꯤꯅ ꯌꯥꯝꯅ ꯁꯥꯎꯔꯗꯨꯅ ꯑꯩꯉꯣꯟꯗ ꯋꯥ ꯑꯗꯨ ꯍꯥꯏꯗꯣꯛꯇ꯭ꯔꯤ ꯀꯩꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯅꯤꯜꯒ ꯁꯥꯎꯅꯔꯒ ꯊꯣꯛꯂꯛꯄꯗ ꯒꯥꯌꯇ꯭ꯔꯤ ꯀꯥꯔ ꯑꯃꯅ ꯊꯣꯝꯖꯤꯟꯒꯦ ꯍꯥꯏꯗꯨꯅ ꯇꯧꯈꯤ꯫ ꯅꯤꯜꯅ ꯒꯥꯌꯇ꯭ꯔꯤꯕꯨꯁꯨ ꯃꯃꯤꯠ ꯕ꯭ꯂꯔ ꯆꯠꯄ ꯍꯧꯔꯛꯑꯦ ꯍꯥꯏꯗꯨꯅ ꯈꯪꯂꯝꯃꯤ, ꯗꯣꯛꯇꯔꯗ ꯌꯦꯡꯊꯣꯛꯅꯕ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯃꯣꯔꯅꯤꯡ, ꯍꯥꯏꯕꯗꯤ ꯅꯦꯛꯁ ꯃꯣꯔꯅꯤꯡꯗ ꯅꯤꯜ ꯑꯃꯗꯤ ꯒꯥꯌꯇ꯭ꯔꯤ ꯀꯣꯐꯤ ꯊꯛꯇꯨꯅ ꯍꯣꯇꯦꯜ ꯑꯗꯨꯗ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯤꯜꯅ ꯃꯥꯒꯤ ꯒꯥꯔꯤ ꯃꯅꯥꯛꯇ ꯑꯃꯨꯛꯇ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯗꯨꯅ ꯆꯠꯈꯤ꯫ ꯃꯗꯨꯗ ꯒꯥꯌꯇ꯭ꯔꯤꯅ ꯃꯥꯒꯤ ꯃꯅꯤꯡꯗ ꯍꯣꯇꯦꯜ ꯑꯗꯨꯒꯤ ꯑꯍꯜ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯍꯜ ꯑꯁꯤ ꯍꯣꯇꯦꯜ ꯑꯗꯨꯗ ꯁꯦꯡꯕ ꯈꯣꯠꯄ, ꯍꯥꯏꯕꯗꯤ ꯋꯥꯏ ꯁꯤꯠꯄ ꯈꯣꯠꯄ ꯇꯧꯕꯅꯤ꯫ ꯃꯍꯥꯛꯅ ꯒꯥꯌꯇ꯭ꯔꯤꯗ ꯒꯧꯇꯃꯤꯒ ꯂꯥꯛꯃꯤꯟꯅꯕ ꯃꯤꯑꯣꯏ ꯑꯗꯨ ꯀꯅꯥꯃꯠꯇꯅ ꯃꯁꯛ ꯈꯪꯂꯣꯏ, ꯑꯗꯨꯕꯨ ꯑꯩꯉꯣꯟꯗ ꯒꯧꯇꯃꯤꯅ ꯍꯨꯟꯗꯣꯛꯂꯝꯕ, ꯅꯪꯒꯤ ꯅꯅꯥꯎꯅꯨꯄꯤꯅ ꯍꯨꯟꯗꯣꯛꯂꯝꯕ ꯄꯣꯠ ꯑꯃꯗꯤ ꯑꯩꯒꯤ ꯅꯥꯛꯇ ꯂꯩ ꯍꯥꯏꯗꯨꯅ ꯒꯥꯌꯇ꯭ꯔꯤꯕꯨ ꯃꯥꯒꯤ ꯃꯅꯥꯛꯇ, ꯃꯥꯒꯤ ꯔꯨꯝꯗ ꯂꯥꯛꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯒꯥꯌꯇ꯭ꯔꯤꯁꯨ ꯑꯍꯜ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯑꯍꯜ ꯑꯗꯨꯒꯤ ꯔꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯍꯜ ꯑꯗꯨꯅ ꯒꯧꯇꯃꯤꯅ ꯍꯨꯟꯗꯣꯛꯂꯝꯂꯤꯕ ꯑꯗꯨ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯌꯨꯝꯒꯤ ꯊꯣꯡ ꯑꯃꯒꯤ ꯁꯧ ꯃꯥꯟꯕ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯒꯥꯌꯇ꯭ꯔꯤꯗ ꯃꯁꯤ ꯒꯧꯇꯃꯤꯅ ꯂꯩꯔꯝꯂꯤꯕ ꯔꯨꯝ ꯑꯗꯨꯒꯤ ꯐꯃꯨꯡꯗꯒꯤ ꯐꯪꯕꯅꯤ, ꯃꯍꯥꯛꯅ ꯀꯥꯎꯔꯗꯨꯅ ꯍꯨꯟꯗꯣꯛꯂꯝꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫
ꯑꯗꯨꯗ ꯒꯥꯏꯇ꯭ꯔꯤꯅ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ ꯄꯥꯏꯗꯨꯅ, ꯑꯗꯨꯒ ꯒꯧꯇꯃꯤ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤꯒ ꯂꯥꯛꯃꯤꯟꯅꯈꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯃꯁꯛ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯨꯅ, ꯑꯗꯨꯕꯨ ꯑꯍꯟ ꯑꯗꯨꯅ ꯃꯁꯛꯇꯣ ꯈꯪꯗ꯭ꯔꯦ, ꯀꯥꯎꯈ꯭ꯔꯦ. ꯑꯗꯨꯕꯨ ꯍꯣꯇꯦꯜ ꯑꯗꯨꯗ ꯃꯤ ꯌꯥꯝꯅ ꯂꯥꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯑꯣꯏ ꯑꯃꯗꯤ ꯅꯤꯡꯁꯤꯡꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ. ꯃꯗꯨꯗꯒꯤ ꯒꯥꯏꯇ꯭ꯔꯤꯅ ꯑꯍꯟ ꯑꯗꯨꯒꯤ ꯃꯅꯥꯛꯇꯒꯤ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯤꯑꯣꯏ ꯑꯃ ꯊꯦꯡꯅꯈꯤ. ꯃꯤꯑꯣꯏ ꯑꯗꯨ ꯒꯥꯏꯇ꯭ꯔꯤꯅ ꯇꯥꯟꯅꯔꯛꯈꯤ, ꯑꯗꯨꯕꯨ ꯐꯪꯈꯤꯗꯦ. ꯒꯥꯏꯇ꯭ꯔꯤ ꯅꯤꯜꯒꯤ ꯃꯅꯥꯛꯇ ꯌꯥꯝ ꯊꯨꯅ ꯂꯥꯛꯂꯝꯃꯤ, ꯑꯗꯨꯒ CCTV ꯐꯨꯇꯦꯖ ꯌꯦꯡꯅꯕ ꯍꯥꯏꯔꯝꯃꯤ. ꯃꯗꯨꯗꯒꯤ ꯅꯤꯜꯅ "ꯅꯪ ꯒꯥꯔꯤ ꯃꯅꯨꯡꯗ ꯂꯩꯔꯝꯃꯨ, ꯑꯩ ꯏꯇꯣꯝꯇ ꯆꯠꯀꯦ" ꯍꯥꯏꯗꯨꯅ ꯆꯠꯈꯤ. ꯑꯗꯨꯕꯨ ꯅꯤꯜ ꯂꯥꯛꯃꯟꯗꯕꯗꯒꯤ ꯃꯥꯒꯤ ꯐꯣꯟꯗꯨꯁꯨ ꯅꯣꯠ ꯔꯤꯆꯦꯕꯜ ꯂꯩꯈꯤꯕꯗꯒꯤ ꯒꯥꯏꯇ꯭ꯔꯤꯅ ꯅꯤꯜꯕꯨ ꯊꯤꯕ ꯂꯥꯛꯂꯝꯃꯤ. ꯑꯗꯨꯒ CCTV ꯑꯣꯄꯔꯦꯇꯔ ꯂꯩꯕ ꯃꯐꯝ ꯑꯗꯨꯗ ꯅꯤꯜ ꯂꯥꯛꯂꯝꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ. ꯑꯗꯨꯕꯨ ꯑꯣꯄꯔꯦꯇꯔ ꯑꯗꯨꯅ ꯃꯍꯥꯛ ꯂꯥꯛꯂꯝꯃꯒ ꯆꯠꯈꯤꯕ ꯀꯨꯏꯔꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ. ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯄꯩꯁꯥꯁꯨ ꯈꯔ ꯄꯤꯔꯝꯃꯤ CCTV ꯐꯨꯇꯦꯖ ꯑꯗꯨ ꯀꯣꯄꯤ ꯇꯧꯅꯕ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ. ꯃꯗꯨꯗ CCTV ꯔꯨꯝ ꯑꯗꯨꯒꯤ ꯃꯩ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯨꯠꯈꯤ. ꯑꯗꯨꯒ ꯑꯣꯄꯔꯦꯇꯔ ꯑꯗꯨꯅ ꯃꯩ ꯁꯦꯝꯕ ꯆꯠꯈ꯭ꯔꯤꯉꯩꯗ CCTV ꯍꯥꯔꯗ ꯗ꯭ꯔꯥꯏꯚ ꯑꯗꯨ ꯁꯛꯈꯪꯗꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯍꯨꯔꯥꯟꯗꯨꯅ ꯄꯨꯈꯤꯔꯝꯃꯤ. ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯒꯥꯏꯇ꯭ꯔꯤꯅ ꯅꯤꯜꯕꯨ ꯊꯤꯕ ꯐꯪꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯔꯝꯃꯤ. ꯑꯗꯨꯒ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯈꯔ ꯂꯥꯛꯂꯝꯃꯤ. ꯑꯗꯨꯒ ꯒꯥꯏꯇ꯭ꯔꯤꯅ ꯉꯁꯥꯏ ꯍꯣꯇꯦꯜ ꯑꯗꯨꯗ ꯊꯦꯡꯅꯈꯤꯕ, ꯃꯉꯣꯟꯗ ꯁꯣ ꯄꯤꯔꯛꯈꯤꯕ ꯑꯍꯟ ꯑꯗꯨꯒꯤ ꯔꯨꯝꯗ ꯂꯥꯛꯇꯨꯅ ꯌꯦꯡꯂꯝꯃꯤ. ꯑꯗꯨꯕꯨ ꯑꯍꯟ ꯑꯗꯨ ꯕꯥꯊꯇꯕꯇ ꯏꯔꯨ ꯂꯨꯔꯒ ꯃꯩ ꯆꯤꯡꯉꯒ ꯃꯇꯣꯝꯇ ꯁꯤꯖꯕꯒꯤ ꯃꯑꯣꯡꯗ ꯂꯩꯔꯝꯕꯗꯨ ꯊꯦꯡꯅꯔꯝꯃꯤ. ꯑꯍꯟ ꯑꯗꯨ ꯁꯤꯔꯝꯕ ꯎꯔꯝꯕꯗꯒꯤ ꯒꯥꯏꯇ꯭ꯔꯤ ꯑꯗꯨ ꯑꯃꯨꯛꯀ ꯃꯀꯣꯛ ꯉꯥꯎꯕ ꯍꯧꯔꯛꯏ, ꯍꯥꯏꯕꯗꯤ ꯃꯍꯥꯛ ꯃꯃꯤꯠ ꯑꯗꯨꯁꯨ ꯕ꯭ꯂꯔ ꯆꯠꯂꯒ ꯃꯀꯣꯛ ꯉꯥꯎꯗꯨꯅ ꯐꯝꯊꯔꯝꯃꯤ. ꯑꯗꯨꯕꯨ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯒꯥꯏꯇ꯭ꯔꯤꯕꯨ ꯗꯣꯛꯇꯔꯒꯤ ꯃꯅꯥꯛꯇ ꯌꯦꯡꯕ ꯄꯨꯔꯛꯂꯝꯃꯤ. ꯑꯗꯨꯒ ꯗꯣꯛꯇꯔꯗ ꯌꯦꯡꯂꯕ ꯀꯥꯟꯗ ꯗꯣꯛꯇꯔꯅ "ꯑꯣꯄꯔꯦꯁꯟ ꯑꯃ ꯌꯥꯝ ꯊꯨꯅ ꯇꯧꯊꯣꯛꯑꯁꯤ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ. ꯃꯗꯨꯗꯒꯤ ꯗꯣꯛꯇꯔꯅ ꯒꯧꯇꯃꯤꯒꯤ ꯃꯇꯥꯡꯗ ꯋꯥ ꯈꯔ ꯍꯥꯏꯔꯝꯃꯤ. ꯑꯗꯨꯕꯨ ꯒꯥꯏꯇ꯭ꯔꯤꯅ ꯅꯤꯜ ꯐꯪꯗ꯭ꯔꯤ ꯐꯥꯎꯕ ꯑꯣꯄꯔꯦꯁꯟ ꯇꯧꯕ ꯌꯥꯈꯤꯔꯣꯏ, ꯅꯤꯜ ꯐꯪꯉꯀꯥꯟꯗ ꯑꯣꯄꯔꯦꯁꯟ ꯇꯧꯔꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ. ꯃꯗꯨꯗꯒꯤ ꯒꯥꯏꯇ꯭ꯔꯤꯅ "ꯑꯩꯁꯨ ꯑꯣꯄꯔꯦꯁꯟ ꯇꯧꯔꯒ ꯃꯤꯠ ꯑꯃꯨꯛ ꯎꯔꯛꯀꯅꯤ ꯍꯥꯏꯕ ꯊꯥꯖꯗ꯭ꯔꯦ, ꯍꯥꯏꯕꯗꯤ ꯒꯧꯇꯃꯤꯁꯨ ꯑꯣꯄꯔꯦꯁꯟ ꯂꯣꯏꯔ ꯐꯥꯎꯕ ꯃꯃꯤꯠ ꯎꯔꯛꯇꯕꯅꯤꯅ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ. ꯃꯗꯨꯗ ꯗꯣꯛꯇꯔꯅ "ꯒꯧꯇꯃꯤ ꯑꯣꯄꯔꯦꯁꯟ ꯂꯣꯏꯔꯦ, ꯑꯗꯨꯕꯨ ꯑꯣꯄꯔꯦꯁꯟ ꯁꯛꯁꯦꯁꯐꯨꯜ ꯑꯣꯏꯈꯤ" ꯍꯥꯏꯗꯨꯅ ꯍꯥꯏ. ꯃꯗꯨꯗ ꯒꯥꯏꯇ꯭ꯔꯤꯅ "ꯅꯤꯜꯅꯗꯤ ꯑꯩꯉꯣꯟꯗ ꯒꯧꯇꯃꯤꯒꯤ ꯑꯣꯄꯔꯦꯁꯟ ꯐꯦꯜ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ" ꯍꯥꯏ. ꯑꯗꯨꯗ ꯗꯣꯛꯇꯔ ꯑꯗꯨꯅ "ꯑꯩꯅ ꯅꯤꯜꯗ ꯁꯨꯡꯍꯥꯏ ꯍꯥꯏꯈꯤꯗꯦ. ꯒꯧꯇꯃꯤ ꯃꯃꯤꯠ ꯐꯖꯅ ꯎꯕ ꯉꯝꯈ꯭ꯔꯕꯅꯤ, ꯑꯗꯨꯒꯤ ꯃꯇꯨꯡ ꯃꯉꯣꯟꯗ ꯀꯔꯤ ꯊꯧꯗꯣꯛ ꯊꯣꯛꯈꯤ ꯍꯥꯏꯕꯗꯤ ꯈꯪꯗ꯭ꯔꯦ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ. ꯃꯗꯨꯗꯒꯤ ꯒꯥꯏꯇ꯭ꯔꯤꯅ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯈꯤ. ꯑꯗꯨꯒ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯒꯤ ꯄꯦꯁꯦꯟ ꯑꯃꯒꯤ ꯔꯨꯝꯗ ꯌꯦꯡꯂꯝꯃꯤ. ꯃꯦꯜ ꯅꯔꯁ ꯑꯃꯅ ꯄꯦꯁꯦꯟ ꯑꯃꯕꯨ ꯍꯤꯗꯥꯛ ꯄꯤꯖꯅꯕ ꯇꯧꯔꯝꯕꯗꯨꯕꯨ ꯃꯍꯥꯛꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ. ꯃꯗꯨꯗꯒꯤ ꯃꯦꯜ ꯅꯔꯁ ꯗꯤꯄꯛ ꯑꯗꯨꯅ ꯄꯔꯗꯥ ꯑꯗꯨꯕꯨ ꯊꯤꯡꯖꯤꯟꯈꯤ. ꯃꯊꯪꯒꯤ ꯁꯤꯟꯗ ꯒꯥꯏꯇ꯭ꯔꯤ ꯗꯣꯛꯇꯔꯗꯒꯤ ꯍꯜꯂꯛꯂꯦ, ꯑꯗꯨꯒ ꯃꯥꯒꯤ ꯀꯥꯔ ꯊꯧꯗꯨꯅ ꯂꯥꯛꯏ. ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯃꯤꯠ ꯑꯗꯨ ꯕ꯭ꯂꯔ ꯆꯠꯄ ꯍꯧꯔꯛꯄꯅ ꯀꯥꯔ ꯑꯗꯨ ꯐꯖꯅ ꯊꯧꯕꯉꯝꯈꯤꯗꯦ. ꯃꯗꯨꯗꯒꯤ ꯄꯨꯂꯤꯁ ꯊꯦꯡꯅꯗꯨꯅ ꯒꯥꯏꯇ꯭ꯔꯤꯕꯨ ꯃꯌꯨꯝꯗ ꯂꯥꯛꯃꯤꯟꯅꯔꯝꯃꯤ. ꯅꯤꯜꯕꯨ ꯒꯥꯏꯇ꯭ꯔꯤꯅ ꯌꯨꯝꯗꯨꯗ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ, ꯑꯗꯨꯕꯨ ꯅꯤꯜ ꯊꯤꯕ ꯐꯪꯈꯤꯗꯦ. ꯒꯥꯏꯇ꯭ꯔꯤꯅ
ꯒꯧꯇꯃꯤꯅ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯂꯩꯔꯝꯕ ꯃꯐꯝ ꯑꯗꯨꯗ ꯀꯥꯔꯛꯇꯨꯅ ꯅꯤꯜꯕꯨ ꯊꯤꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯀꯩꯅꯣꯝꯃ ꯊꯦꯡꯅꯩ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯒ ꯑꯣꯐꯤꯁꯔ ꯑꯗꯨꯅ ꯌꯦꯡꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯔꯝꯗꯤ ꯒꯥꯌꯇ꯭ꯔꯤꯗꯤ ꯃꯃꯤꯠ ꯕ꯭ꯂꯔ ꯆꯠꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛ ꯃꯌꯦꯛ ꯁꯦꯡꯅ ꯎꯕ ꯐꯪꯗ꯭ꯔꯕꯅꯤ꯫ ꯃꯗꯨꯗꯒꯤ ꯑꯣꯐꯤꯁꯔ ꯑꯗꯨꯅ ꯅꯤꯜꯒꯤ ꯕꯣꯗꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯅꯤꯜꯁꯨ ꯒꯧꯇꯃꯤꯅ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯔꯝꯕ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯔꯝꯃꯤ꯫ ꯃꯍꯥꯛ ꯃꯇꯣꯝꯇ ꯁꯤꯖꯔꯤꯕ꯭ꯔꯥ ꯃꯤꯅ ꯍꯥꯠꯂꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯐꯤꯂꯝ ꯑꯁꯤ ꯌꯦꯡꯂꯒ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯒꯥꯌꯇ꯭ꯔꯤ ꯃꯃꯤꯠ ꯑꯣꯄꯔꯦꯁꯟ ꯂꯣꯏꯔꯗꯨꯅ ꯃꯥꯒꯤ ꯍꯣꯁꯄꯤꯇꯥꯜꯒꯤ ꯕꯦꯗꯇ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯆꯟꯗꯤꯜꯅ ꯒꯥꯌꯇ꯭ꯔꯤꯕꯨ ꯎꯅꯕ ꯂꯥꯛꯂꯝꯃꯤ, ꯑꯗꯨꯒ ꯅꯤꯜꯒꯤ ꯚꯣꯏꯁ ꯔꯦꯀꯣꯔꯗꯤꯡ ꯑꯃ ꯇꯥꯍꯜꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯒꯥꯌꯇ꯭ꯔꯤꯗ ꯑꯣꯐꯤꯁꯔ ꯑꯗꯨꯅ ꯅꯤꯜ ꯑꯃꯗꯤ ꯅꯪꯒꯤ ꯅꯅꯥꯎꯅꯨꯄꯤ ꯒꯧꯇꯃꯤ ꯃꯈꯣꯏ ꯑꯅꯤ ꯑꯔꯣꯟꯕ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯒ ꯅꯤꯜꯒꯤ ꯃꯐꯝꯗꯒꯤ ꯃꯦꯁꯦꯖ ꯈꯔꯁꯨ ꯐꯪꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯒ ꯑꯣꯐꯤꯁꯔ ꯑꯗꯨ ꯆꯠꯈ꯭ꯔꯦ꯫ ꯒꯥꯌꯇ꯭ꯔꯤꯅ ꯗꯣꯛꯇꯔ ꯑꯗꯨꯗ ꯅꯤꯜꯒꯤ ꯕꯣꯗꯤ ꯑꯗꯨ ꯑꯩꯒꯤ ꯃꯤꯠ ꯍꯥꯡꯗꯣꯛꯄ ꯌꯥꯗ꯭ꯔꯤ ꯐꯥꯎꯕ ꯃꯐꯝ ꯑꯁꯤꯗ ꯊꯝꯕꯤꯌꯨ, ꯑꯩ ꯃꯍꯥꯛꯀꯤ ꯁꯛꯇꯝꯗꯣ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛꯇꯪ ꯌꯦꯡꯖꯈꯤꯒꯦ, ꯑꯗꯨꯒ ꯑꯩꯕꯨ ꯌꯨꯝꯗ ꯅꯔꯁ ꯑꯃꯒ ꯂꯩꯅꯕ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯗꯣꯛꯇꯔ ꯑꯗꯨꯅ ꯅꯔꯁ ꯑꯃ ꯒꯥꯌꯇ꯭ꯔꯤꯒ ꯂꯩꯃꯤꯟꯅꯅꯕ ꯍꯥꯏꯗꯨꯅ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯒꯥꯌꯇ꯭ꯔꯤ ꯃꯌꯨꯝꯗ ꯅꯔꯁ ꯑꯅꯤꯈꯛꯅ ꯊꯤꯜꯂꯛꯑꯝꯃꯤ, ꯑꯗꯨꯕꯨ ꯒꯥꯌꯇ꯭ꯔꯤꯅ ꯉꯁꯥꯏꯒꯤ ꯒꯧꯇꯃꯤꯒꯤ ꯐꯪꯈꯤꯕ ꯀꯤꯆꯦꯟ ꯑꯗꯨ ꯅꯔꯁ ꯑꯗꯨꯗ ꯄꯤꯗꯨꯅ ꯀꯔꯝꯕ ꯊꯣꯡꯒꯤꯅꯣ ꯍꯥꯏꯗꯨꯅ ꯆꯦꯛ ꯇꯧꯍꯜꯂꯝꯃꯤ, ꯑꯗꯨꯕꯨ ꯊꯣꯡ ꯑꯃꯠꯇꯒ ꯆꯥꯅꯔꯝꯗꯦ, ꯗ꯭ꯔꯥꯋꯔꯁꯨ ꯑꯃꯠꯇꯒ ꯆꯥꯅꯔꯝꯗꯦ꯫ ꯑꯗꯨꯗꯒꯤ ꯒꯥꯌꯇ꯭ꯔꯤꯅ ꯀꯤꯆꯦꯟ ꯑꯗꯨꯕꯨ ꯊꯦꯠꯇꯨꯅ ꯊꯝꯈꯤ, ꯑꯗꯨꯒ ꯒꯥꯌꯇ꯭ꯔꯤꯅ ꯔꯨꯝ ꯑꯗꯨꯗ ꯅꯤꯜꯒꯤ ꯁ꯭ꯄꯦꯛ ꯐꯪꯉꯝꯃꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯅꯤꯜꯒꯤ ꯁ꯭ꯄꯦꯛ ꯑꯗꯨ ꯄꯥꯏꯗꯨꯅ ꯌꯥꯝꯅ ꯄꯦꯟꯗꯕ ꯃꯑꯣꯡꯗ ꯀꯞꯆꯔꯝꯃꯤ, ꯑꯗꯨꯒ ꯅꯤꯜꯅ ꯃꯉꯣꯟꯗ ꯁꯤꯕꯤꯔꯝꯕ ꯔꯤꯡ ꯑꯗꯨꯒ ꯈꯨꯗꯥꯡꯗ ꯁꯤꯅꯕ ꯕ꯭ꯔꯦꯁꯂꯦꯠ ꯑꯗꯨꯁꯨ ꯃꯍꯥꯛꯅ ꯂꯪꯊꯣꯛꯇꯨꯅ ꯌꯥꯝꯅ ꯀꯞꯆꯔꯝꯃꯤ꯫ ꯃꯍꯥꯛ ꯀꯞꯅ ꯀꯞꯅ ꯃꯈꯥꯗ ꯑꯗꯨꯝ ꯇꯨꯝꯈꯤꯔꯝꯃꯤ꯫ ꯃꯥꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯗꯣꯔꯕꯦꯜ ꯑꯗꯨ ꯈꯤꯡꯉꯝꯃꯤ, ꯑꯗꯨꯕꯨ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯕꯗ ꯃꯦꯜ ꯍꯥꯏꯕꯗꯤ ꯅꯔꯁ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯝꯈꯤ꯫ ꯒꯥꯌꯇ꯭ꯔꯤꯅ ꯑꯗꯨꯛ ꯆꯥꯎꯕ ꯍꯣꯁꯄꯤꯇꯥꯜꯗ ꯅꯔꯁ ꯅꯨꯄꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯗꯤꯄꯛꯅ ꯃꯐꯝ ꯑꯁꯤ ꯌꯥꯝꯅ ꯂꯥꯞꯃꯟꯈꯤꯕꯅ ꯅꯔꯁ ꯅꯨꯄꯤꯅ ꯂꯩꯕꯗꯣ ꯈꯨꯗꯣꯡ ꯆꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯥ ꯑꯣꯏꯅ ꯊꯥꯔꯛꯂꯤꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯒꯥꯌꯇ꯭ꯔꯤꯅ ꯃꯥꯒꯤ ꯃꯈꯨꯠꯇ ꯏ ꯊꯣꯛꯂꯤꯕꯗꯨ ꯗꯤꯄꯛꯅ ꯎꯔꯝꯃꯤ, ꯑꯗꯨꯒ ꯗꯤꯄꯛꯅ ꯕꯦꯟꯗꯦꯖ ꯅꯞꯄꯤꯔꯝꯃꯤ, ꯑꯗꯨꯒ ꯒꯥꯌꯇ꯭ꯔꯤꯗ ꯑꯩꯒꯤ ꯐꯣꯟ ꯅꯝꯕꯔ ꯄꯤꯔꯝꯒꯦ, ꯐꯣꯟ ꯅꯝꯕꯔ ꯊꯕꯛ ꯂꯩꯔꯕꯗꯤ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯗꯨꯅ ꯀꯧꯕꯤꯔꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯒ ꯒꯥꯌꯇ꯭ꯔꯤꯕꯨ ꯆꯥꯅꯕ ꯍꯤꯗꯥꯛ ꯈꯔ ꯄꯤꯔꯝꯂꯒ ꯁꯨꯞ ꯄꯤꯊꯛꯂꯝꯃꯒ ꯃꯍꯥꯛꯁꯨ ꯃꯌꯨꯝꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗꯤ ꯌꯥꯝꯅ ꯂꯥꯞꯅꯗꯦ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯕꯨ ꯒꯥꯌꯇ꯭ꯔꯤꯅ ꯑꯍꯤꯡꯗ ꯃꯇꯣꯝꯇ ꯇꯨꯝꯂꯤꯉꯩꯗ ꯊꯣꯡ ꯍꯥꯡꯗꯣꯔꯛꯄ ꯃꯈꯣꯟ ꯑꯃ ꯇꯥꯔꯝꯃꯤ, ꯑꯗꯨꯕꯨ ꯅꯤꯜ ꯑꯣꯏꯔꯝꯈꯤ꯫ ꯅꯤꯜ ꯑꯃꯗꯤ ꯒꯧꯇꯃꯤꯅ ꯒꯥꯌꯇ꯭ꯔꯤꯕꯨ ꯍꯥꯠꯅꯕ ꯍꯣꯠꯅꯔꯝꯃꯤ, ꯑꯗꯨꯕꯨ ꯒꯥꯌꯇ꯭ꯔꯤ ꯃꯤꯀꯞ ꯊꯣꯛꯂꯛꯈꯤ, ꯃꯥꯒꯤ ꯃꯃꯪ ꯑꯣꯏꯔꯝꯃꯤ꯫ ꯒꯥꯌꯇ꯭ꯔꯤꯅ ꯌꯥꯝ ꯀꯤꯔꯗꯨꯅ ꯗꯤꯄꯛꯇ ꯐꯣꯟ ꯇꯧꯗꯨꯅ ꯑꯝꯇ ꯂꯥꯛꯎ ꯍꯥꯏꯗꯨꯅ ꯀꯧꯔꯝꯃꯤ, ꯑꯗꯨꯕꯨ ꯗꯤꯄꯛꯀ ꯒꯥꯌꯇ꯭ꯔꯤꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯗꯤꯄꯛꯅ ꯁ꯭ꯇꯦꯌꯔ ꯃꯈꯥꯗ ꯃꯇꯧ ꯀꯔꯝꯅ ꯀꯨꯝꯒꯅꯤ ꯍꯥꯏꯗꯨꯅ ꯒꯥꯌꯇ꯭ꯔꯤꯗ ꯇꯥꯛꯄꯤꯔꯝꯃꯤ꯫ ꯒꯥꯌꯇ꯭ꯔꯤ ꯐꯣꯟ ꯄꯥꯏꯅ ꯄꯥꯏꯅ ꯁ꯭ꯇꯦꯌꯔ ꯑꯗꯨ ꯌꯨꯝ ꯑꯗꯨꯗꯒꯤ ꯃꯄꯥꯟ ꯊꯣꯛꯂꯛꯈꯤ, ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯀꯣꯛ ꯉꯥꯎꯗꯨꯅ ꯐꯣꯟ ꯑꯗꯨꯁꯨ ꯌꯨꯝꯗ ꯂꯪꯊꯣꯛꯂꯝꯃꯒ ꯀꯟꯅ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯈꯤ, ꯑꯗꯨꯕꯨ ꯂꯝꯕꯤꯗ ꯗꯤꯄꯛ ꯊꯦꯡꯅꯗꯨꯅ ꯃꯌꯨꯝꯗ ꯃꯈꯣꯏ ꯑꯅꯤ ꯂꯥꯛꯃꯤꯟꯅꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯗꯤꯄꯛꯅ ꯒꯥꯌꯇ꯭ꯔꯤꯕꯨ ꯐꯖꯅ ꯌꯦꯡꯁꯤꯟꯕꯤꯔꯝꯃꯤ, ꯑꯗꯨꯒ ꯒꯥꯌꯇ꯭ꯔꯤꯕꯨ ꯁꯦꯕꯥ ꯐꯖꯅ ꯇꯧꯕꯤꯔꯝꯃꯤ, ꯃꯥꯒꯤ ꯀꯤꯌꯔꯐꯨꯜ ꯌꯥꯝꯅ ꯂꯧꯕꯤꯔꯝꯃꯤ꯫ ꯗꯤꯄꯛꯁꯨ ꯃꯌꯨꯝꯗ ꯆꯠꯈꯤꯗꯦ, ꯒꯥꯌꯇ꯭ꯔꯤꯒꯤ ꯃꯅꯥꯛꯇ ꯁꯨꯝ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯕ ꯈꯔ ꯍꯧꯔꯛꯂꯝꯃꯤ꯫ ꯒꯥꯌꯇ꯭ꯔꯤꯁꯨ ꯃꯃꯤꯠ ꯎꯗꯅ ꯃꯇꯧ ꯀꯔꯝꯅ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯀꯅꯤ ꯍꯥꯏꯕ ꯗꯤꯄꯛꯅ ꯇꯥꯛꯄꯤꯔꯝꯃꯤ꯫ ꯗꯤꯄꯛ ꯑꯃꯗꯤ ꯒꯥꯌꯇ꯭ꯔꯤ ꯑꯗꯨꯝ ꯅꯛꯁꯟꯅꯔꯝꯃꯤ, ꯍꯥꯏꯕꯗꯤ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯔꯦ꯫
ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯗꯤꯄꯛ ꯑꯗꯨ ꯃꯌꯨꯝꯗ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯒꯥꯌꯇ꯭ꯔꯤ ꯃꯇꯣꯝꯇ ꯍꯤꯞꯂꯤꯀꯥꯟꯗ ꯃꯤꯑꯣꯏ ꯑꯃꯅ ꯐꯣꯇꯣ ꯅꯝꯕꯒꯨꯝ ꯃꯍꯥꯛꯅ ꯃꯈꯣꯟ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯒꯥꯌꯇ꯭ꯔꯤ ꯌꯥꯝꯅ ꯀꯤꯗꯨꯅ ꯌꯥꯝꯅ ꯄꯥꯈꯠꯇꯨꯅ ꯃꯌꯨꯝꯗꯒꯤ ꯀꯟꯅ ꯆꯦꯟꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯆꯦꯟꯊꯣꯔꯛꯄꯗ ꯃꯈꯣꯏꯒꯤ ꯌꯨꯝ ꯊꯪꯅꯕ ꯕꯤꯄꯤꯟꯆꯟ ꯊꯦꯡꯅꯗꯨꯅ ꯕꯤꯄꯤꯟꯆꯟꯒꯤ ꯃꯌꯨꯝꯗ ꯄꯨꯁꯤꯟꯕꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯕꯤꯄꯤꯟꯆꯟꯅ ꯒꯥꯌꯇ꯭ꯔꯤꯕꯨ ꯈꯨꯗꯣꯡꯆꯥꯕ ꯂꯧꯅꯕ ꯍꯣꯠꯅꯔꯛꯄꯗꯨ ꯒꯥꯌꯇ꯭ꯔꯤꯅ ꯍꯩꯅꯗꯗꯨꯅ ꯕꯤꯄꯤꯟꯆꯟꯒꯤ ꯃꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯅꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯃꯑꯣꯡꯗꯣ ꯒꯥꯌꯇ꯭ꯔꯤꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ, ꯒꯥꯌꯇ꯭ꯔꯤ ꯌꯥꯝꯅ ꯍꯩꯅꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯄꯨꯂꯤꯁ ꯑꯝꯇ ꯀꯧꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯕꯤꯄꯤꯟꯅꯠꯅ ꯌꯥꯔꯝꯗꯦ꯫ ꯕꯤꯄꯤꯟꯅꯠꯀꯤ ꯃꯌꯨꯝꯗꯒꯤ ꯒꯥꯌꯇ꯭ꯔꯤꯅ ꯒꯧꯇꯃꯤꯒꯤ ꯀꯤꯆꯦꯟ ꯑꯗꯨꯒꯤ ꯃꯥꯟꯅꯕ ꯑꯃ ꯐꯪꯈꯤ꯫ ꯃꯗꯨ ꯄꯥꯏꯔꯒ ꯒꯥꯌꯇ꯭ꯔꯤ ꯀꯟꯅ ꯆꯦꯟꯊꯣꯔꯛꯈꯤ꯫ ꯕꯤꯄꯤꯟꯅꯠꯄꯨ ꯊꯣꯡ ꯊꯤꯡꯖꯤꯟꯗꯨꯅ ꯊꯝꯂꯝꯂꯒ ꯒꯥꯌꯇ꯭ꯔꯤ ꯀꯟꯅ ꯆꯦꯟꯊꯣꯔꯛꯈꯤ꯫ ꯑꯗꯨꯗꯒꯤ ꯒꯥꯌꯇ꯭ꯔꯤ ꯃꯥꯒꯤ ꯃꯌꯨꯝꯗ ꯆꯪꯂꯛꯑꯒ ꯃꯥꯒꯤ ꯇꯥꯍꯧꯕ ꯐꯣꯟ ꯑꯗꯨ ꯈꯨꯜꯂꯒ ꯗꯤꯄꯛꯇ ꯐꯣꯟ ꯇꯧꯗꯨꯅ ꯀꯧꯔꯝꯃꯤ꯫ ꯃꯍꯥꯛ ꯃꯐꯝ ꯑꯃꯗ ꯂꯣꯠꯇꯨꯅ ꯇꯥꯁꯜꯂꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯗꯤ ꯗꯤꯄꯛꯁꯨ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯒꯥꯌꯇ꯭ꯔꯤꯅ ꯗꯤꯄꯛꯇ ꯒꯧꯇꯃꯤꯕꯨ ꯕꯤꯄꯤꯟꯅꯠꯅ ꯍꯥꯠꯄꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯗꯤꯄꯛꯅ ꯅꯪꯒꯤ ꯁꯦꯐ ꯑꯣꯏꯒꯗꯕ ꯃꯐꯝ ꯑꯃꯗ ꯄꯨꯒꯦ ꯍꯥꯏꯗꯨꯅ ꯒꯥꯌꯇ꯭ꯔꯤꯕꯨ ꯗꯤꯄꯛꯀꯤ ꯃꯌꯨꯝꯗ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯇꯧꯔꯤꯕ ꯑꯁꯤ ꯕꯤꯄꯤꯟꯅꯠꯀꯤ ꯃꯆꯥꯅꯨꯄꯤ ꯏꯔꯥꯅꯗꯤ ꯃꯥꯒꯤ ꯃꯌꯨꯝꯗꯒꯤ ꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯗꯤꯄꯛ ꯑꯃꯗꯤ ꯒꯥꯌꯇ꯭ꯔꯤꯅ ꯂꯥꯛꯂꯤꯕ ꯌꯨꯝ ꯑꯗꯨ ꯐꯥꯎꯕ ꯏꯔꯥꯅ ꯏꯅꯔꯝꯃꯤ꯫ ꯒꯥꯌꯇ꯭ꯔꯤ ꯗꯤꯄꯛꯀꯤ ꯃꯌꯨꯝ ꯌꯧꯔꯦ꯫ ꯑꯗꯨꯒ ꯗꯤꯄꯛꯅ ꯃꯥꯕꯨ ꯄꯣꯊꯥꯅꯕ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯗꯤꯄꯛ ꯑꯗꯨ ꯄꯣꯠ ꯈꯔ ꯂꯩꯔꯨꯈꯤꯒꯦ ꯍꯥꯏꯗꯨꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯒꯥꯌꯇ꯭ꯔꯤꯅ ꯈꯨꯠꯅ ꯃꯥꯔꯒ ꯁꯨꯝ ꯊꯣꯡ ꯑꯃꯗ ꯔꯨꯝ ꯑꯃꯗ ꯆꯪꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯊꯣꯡꯅꯥꯎ ꯑꯃ ꯂꯣꯟꯁꯤꯟꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯤꯉꯩꯗ ꯃꯅꯤꯡꯗꯒꯤ ꯏꯔꯥꯅ ꯒꯥꯌꯇ꯭ꯔꯤꯕꯨ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯦꯜ ꯅꯔꯁ ꯗꯤꯄꯛ ꯑꯁꯤ ꯒꯧꯇꯃꯤꯒ ꯍꯦꯛ ꯍꯦꯛ ꯂꯩꯃꯤꯟꯅꯕ ꯒꯧꯇꯃꯤꯒꯤ ꯃꯅꯥꯛꯇꯁꯨ ꯂꯥꯛꯄꯅꯤ ꯍꯥꯏꯗꯨꯅ ꯏꯔꯥꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯔꯝꯗꯤ ꯗꯤꯄꯛ ꯑꯁꯤ ꯒꯧꯇꯃꯤꯒꯤꯁꯨ ꯅꯔꯁꯅꯤ꯫ ꯃꯍꯥꯛꯅ ꯒꯧꯇꯃꯤꯒ ꯅꯔꯁ ꯑꯁꯤꯒ ꯇꯣꯏꯅ ꯑꯗꯨꯝ ꯆꯠꯃꯤꯟꯅꯕ ꯊꯦꯡꯅꯩ ꯍꯥꯏꯗꯨꯅ ꯏꯔꯥꯅ ꯒꯥꯌꯇ꯭ꯔꯤꯗ ꯍꯥꯏꯔꯝꯃꯤ꯫ ꯒꯥꯌꯇ꯭ꯔꯤꯅ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯃꯥꯒꯤ ꯔꯨꯝꯗ ꯆꯪꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯏꯔꯥꯁꯨ ꯆꯠꯈ꯭ꯔꯦ꯫ ꯗꯤꯄꯛꯅ ꯒꯥꯌꯇ꯭ꯔꯤꯕꯨ ꯁꯨꯞ ꯑꯃ ꯄꯤꯊꯛꯅꯕ ꯍꯥꯏꯗꯨꯅ ꯁꯦꯝꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯗꯤꯄꯛꯅ ꯒꯥꯌꯇ꯭ꯔꯤꯕꯨ ꯍꯤꯗꯥꯛ ꯑꯃ ꯆꯥꯎ ꯍꯥꯏꯗꯨꯅ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯤꯗꯥꯛ ꯑꯗꯨ ꯒꯥꯌꯇ꯭ꯔꯤꯅ ꯕꯥꯊꯔꯨꯝꯗ ꯆꯪꯉꯒ ꯑꯣꯊꯣꯛꯂꯝꯃꯤ꯫ ꯕꯥꯊꯔꯨꯝ ꯑꯗꯨꯗ ꯏꯔꯥꯁꯨ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯅ ꯇꯧꯔꯤꯕꯗꯨ ꯏꯔꯥꯅ ꯒꯧꯇꯃꯤꯒꯤ ꯀꯤꯆꯦꯟ ꯑꯗꯨ ꯀꯔꯝꯕ ꯊꯣꯡꯒ ꯆꯥꯅꯩ, ꯁꯤꯒꯤ ꯗꯤꯄꯛꯀꯤ ꯃꯌꯨꯝꯒꯤ ꯊꯣꯡꯒ ꯆꯥꯟꯅꯕ꯭ꯔꯥ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯒꯥꯌꯇ꯭ꯔꯤꯗ ꯄꯤꯔꯝꯂꯒ ꯏꯔꯥꯁꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯒꯥꯌꯇ꯭ꯔꯤꯅ ꯀꯔꯝꯕ ꯊꯣꯡꯒ ꯀꯤꯆꯦꯟ ꯑꯁꯤꯒ ꯆꯥꯅꯩ ꯍꯥꯏꯗꯨꯅ ꯀꯟꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯔꯨꯝ ꯑꯃꯒꯤ ꯊꯣꯡ ꯑꯃꯈꯛꯀ ꯆꯥꯅꯔꯝꯃꯤ꯫ ꯃꯥꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯨꯅ ꯆꯪꯂꯛꯑꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯄꯨꯜꯂꯤꯕ ꯃꯃꯤꯠ ꯑꯗꯨꯁꯨ ꯕꯦꯟꯗꯦꯖ ꯑꯗꯨ ꯂꯧꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯒꯥꯌꯇ꯭ꯔꯤ ꯃꯃꯤꯠ ꯇꯞꯅ ꯇꯞꯅ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯃꯃꯤꯠ ꯇꯁꯦꯡꯅ ꯑꯣꯄꯔꯦꯁꯟ ꯁꯛꯁꯦꯁ ꯑꯣꯏꯔꯦ, ꯍꯥꯏꯕꯗꯤ ꯃꯍꯥꯛ ꯃꯃꯤꯠ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯂꯦ꯫ ꯑꯗꯨꯒ ꯔꯨꯝ ꯑꯗꯨꯗ ꯃꯥꯅ ꯃꯃꯤꯠ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯒꯧꯇꯃꯤꯒꯤ ꯐꯣꯇꯣ ꯃꯌꯥꯝ ꯑꯃ ꯊꯦꯠꯄ ꯊꯦꯡꯅꯔꯝꯃꯤ꯫ ꯒꯥꯌꯇ꯭ꯔꯤꯅ ꯑꯗꯨꯗꯒꯤ ꯈꯪꯕ ꯉꯝꯈꯤ ꯒꯧꯇꯃꯤꯕꯨ ꯗꯤꯄꯛ ꯑꯁꯤꯅ ꯍꯥꯠꯄ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯈꯟꯈꯤ꯫ ꯑꯍꯥꯟꯕ ꯁꯤꯟꯗ ꯒꯧꯇꯃꯤꯕꯨ ꯐꯣꯇꯣ ꯀꯥꯞꯂꯒ ꯍꯥꯠꯈꯤꯕ ꯅꯨꯄꯥ ꯑꯗꯨ ꯃꯦꯜ ꯅꯔꯁ ꯗꯤꯄꯛ ꯑꯁꯤ ꯑꯣꯏꯔꯝꯈꯤ ꯍꯥꯏꯕ ꯃꯨꯚꯤ ꯑꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯈꯪꯕ ꯉꯝꯈꯤ꯫ ꯐꯣꯇꯣ ꯑꯁꯤꯗ ꯅꯤꯜꯕꯨꯁꯨ ꯗꯤꯄꯛꯅ ꯍꯥꯠꯄꯅꯤ ꯍꯥꯏꯕ ꯒꯥꯌꯇ꯭ꯔꯤꯅ ꯈꯪꯈꯤ, ꯍꯥꯏꯕꯗꯤ ꯅꯤꯜꯒꯤ ꯑꯁꯤꯕ ꯐꯣꯇꯣꯁꯨ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯒꯥꯌꯇ꯭ꯔꯤ ꯀꯟꯅ ꯆꯦꯟꯊꯣꯔꯛꯈꯤ꯫ ꯃꯍꯥꯛꯅ ꯔꯨꯝ ꯑꯃꯗ ꯆꯦꯟꯁꯤꯟꯕ ꯃꯇꯝꯗ ꯏꯔꯥꯁꯨ ꯗꯤꯄꯛꯅ ꯌꯥꯝꯅ ꯇꯝꯊꯤꯅ ꯍꯥꯠꯇꯣꯛꯂꯝꯕ ꯒꯥꯌꯇ꯭ꯔꯤꯅ ꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯒꯥꯌꯇ꯭ꯔꯤꯒꯤ ꯃꯃꯥꯡꯗ ꯗꯤꯄꯛꯇꯨ ꯃꯈꯨꯠꯇ ꯏ ꯇꯩꯕ ꯊꯥꯡ ꯑꯃꯒ ꯀꯣꯟꯅꯅ ꯒꯥꯌꯇ꯭ꯔꯤꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯒꯥꯌꯇ꯭ꯔꯤꯅ
ꯃꯃꯤꯠ ꯎꯗꯕ ꯁꯥꯁꯤꯟꯅꯔꯝꯃꯤ꯫ ꯑꯩ ꯑꯣꯄꯔꯦꯁꯟ ꯐꯦꯜ ꯑꯣꯏꯔꯦ, ꯑꯩ ꯃꯤꯠ ꯎꯗ꯭ꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯗꯤꯄꯛꯅ ꯈꯔꯗꯤ ꯊꯥꯖꯔꯝꯗꯦ, ꯑꯗꯨꯒ ꯒꯥꯌꯇ꯭ꯔꯤꯗ ꯁꯨꯞ ꯑꯃ ꯊꯛꯅꯕ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤ ꯁꯨꯞ ꯊꯛꯅꯕ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯒꯥꯌꯇ꯭ꯔꯤꯅ ꯂꯩꯊꯣꯛꯇꯨꯅ ꯁꯨꯞ ꯑꯗꯨ ꯊꯛꯈꯤꯗꯦ, ꯃꯔꯝꯗꯤ ꯗꯤꯄꯛꯅ ꯁꯨꯞ ꯑꯁꯤꯗ ꯍꯤꯗꯥꯛ ꯑꯃ ꯍꯥꯞꯆꯤꯟꯈꯤꯕꯅꯤ꯫ ꯑꯗꯨ ꯒꯥꯌꯇ꯭ꯔꯤꯅ ꯎꯍꯧꯕꯗꯒꯤ ꯁꯨꯞ ꯑꯁꯤ ꯊꯛꯈꯤꯗꯕꯅꯤ꯫ ꯑꯗꯨꯒꯤ ꯃꯊꯪꯗ ꯒꯥꯌꯇ꯭ꯔꯤꯗꯨ ꯗꯤꯄꯛꯅ ꯆꯤꯡꯅꯕꯗꯒꯤ ꯔꯨꯝ ꯑꯃꯗ ꯄꯨꯁꯤꯜꯂꯝꯃꯤ, ꯑꯗꯨꯒ ꯔꯨꯝ ꯑꯗꯨꯒꯤ ꯕꯣꯛꯁ ꯑꯃꯗ ꯍꯥꯡꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯑꯁꯦꯡꯕ ꯅꯔꯁ ꯗꯤꯄꯛ ꯑꯣꯏꯔꯤꯕ ꯑꯁꯦꯡꯕ ꯃꯦꯜ ꯅꯔꯁ ꯗꯤꯄꯛ ꯑꯗꯨ ꯁꯥꯁꯤꯟꯅꯔꯤꯕ ꯑꯁꯤꯅ ꯍꯥꯠꯇꯣꯛꯂꯒ ꯕꯣꯛꯁ ꯑꯗꯨꯗ ꯍꯥꯞꯇꯨꯅ ꯊꯝꯂꯝꯕꯗꯨ ꯒꯥꯌꯇ꯭ꯔꯤꯅ ꯎꯔꯝꯃꯤ꯫ ꯒꯥꯌꯇ꯭ꯔꯤ ꯃꯗꯨ ꯎꯕꯗ ꯑꯣꯔꯝꯃꯤ, ꯑꯗꯨꯒ ꯗꯤꯄꯛꯅ ꯁꯥꯁꯤꯟꯅꯔꯤꯕ ꯗꯤꯄꯛ ꯑꯁꯤꯅ ꯃꯇꯧ ꯀꯔꯝꯅ ꯑꯩꯅ ꯒꯧꯇꯃꯤꯕꯨ ꯍꯥꯠꯂꯤꯕꯅꯣ ꯍꯥꯏꯕꯗꯨ ꯍꯥꯏꯔꯝꯃꯤ꯫ ꯒꯧꯇꯃꯤ ꯑꯩꯅ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯌꯥꯈꯤꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯤꯜꯕꯨꯅ ꯑꯩꯒꯤ ꯁꯛ ꯎꯈꯤꯕꯒꯤ ꯑꯩꯅ ꯍꯥꯠꯇꯣꯛꯄꯅꯤ ꯍꯥꯏꯗꯨꯅ ꯒꯥꯌꯇ꯭ꯔꯤꯗ ꯍꯥꯏꯔꯝꯃꯤ꯫ ꯗꯤꯄꯛꯅ ꯒꯥꯌꯇ꯭ꯔꯤꯕꯨ ꯍꯤꯗꯥꯛ ꯑꯃ ꯀꯥꯞꯁꯤꯟꯗꯨꯅ ꯋꯥꯟꯊꯍꯜꯂꯕ ꯃꯇꯨꯡꯗ ꯕꯣꯛꯁ ꯑꯗꯨꯗ ꯍꯥꯞꯆꯤꯟꯈꯤ꯫ ꯍꯤꯗꯥꯛ ꯑꯗꯨꯅ ꯒꯥꯌꯇ꯭ꯔꯤꯕꯨ ꯃꯃꯤꯠ ꯑꯃꯨꯛ ꯕ꯭ꯂꯥꯏꯟ ꯑꯣꯏꯍꯟꯅꯕ ꯍꯤꯗꯥꯛꯅꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯈꯤ꯫ ꯃꯗꯨꯗ ꯗꯤꯄꯛꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯤꯉꯩꯗ ꯒꯥꯌꯇ꯭ꯔꯤꯅ ꯃꯥꯕꯨ ꯂꯣꯟꯗꯨꯅ ꯊꯝꯂꯤꯕ ꯕꯣꯛꯁ ꯑꯗꯨ ꯀꯟꯅ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯖꯩ, ꯑꯗꯨꯕꯨ ꯑꯔꯣꯏꯕꯗ ꯕꯣꯛꯁ ꯑꯗꯨ ꯊꯨꯒꯥꯏꯗꯨꯅ ꯒꯥꯌꯇ꯭ꯔꯤ ꯆꯦꯟꯊꯣꯔꯛꯈꯤ꯫ ꯑꯗꯨꯒ ꯒꯥꯌꯇ꯭ꯔꯤꯅ ꯈꯪꯅꯕ ꯃꯤꯁꯦꯁ ꯁꯣꯂꯪꯀꯤꯒꯤ ꯃꯌꯨꯝꯗ ꯀꯟꯅ ꯆꯦꯟꯁꯤꯟꯖꯔꯛꯏ, ꯑꯗꯨꯒ ꯃꯤꯁꯦꯁ ꯁꯣꯂꯪꯀꯤꯕꯨ ꯀꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯗꯤꯄꯛꯁꯨ ꯒꯥꯌꯇ꯭ꯔꯤꯒꯤ ꯃꯇꯨꯡꯗ ꯏꯟꯅꯔꯝꯃꯤ, ꯑꯗꯨꯕꯨ ꯗꯤꯄꯛꯅ ꯃꯤꯁꯦꯁ ꯁꯣꯂꯪꯀꯤꯒꯤ ꯃꯄꯥꯟꯒꯤ ꯊꯣꯡꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩꯗ ꯒꯥꯌꯇ꯭ꯔꯤꯅ ꯊꯥꯡ ꯑꯃ ꯄꯥꯏꯗꯨꯅ ꯀꯤꯍꯜꯂꯝꯃꯤ, ꯑꯗꯨꯕꯨ ꯗꯤꯄꯛ ꯊꯣꯡ ꯍꯥꯡꯗꯨꯅ ꯁꯨꯝ ꯆꯪꯂꯛꯂꯝꯃꯤ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯅꯤꯡꯗꯒꯤ ꯃꯤꯁꯦꯁ ꯁꯣꯂꯪꯀꯤꯅ ꯒꯥꯌꯇ꯭ꯔꯤꯕꯨ ꯃꯀꯣꯛꯇ ꯑꯔꯨꯝꯕ ꯄꯣꯠ ꯑꯃꯅ ꯊꯣꯝꯗꯨꯅ ꯋꯥꯟꯊꯈꯤꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯗꯤꯄꯛꯄꯨ ꯃꯤꯁꯦꯁ ꯁꯣꯂꯪꯀꯤꯅ ꯅꯪꯕꯨ ꯃꯇꯧ ꯀꯔꯝꯅ ꯁꯨꯃꯥꯏꯅ ꯇꯧꯔꯤꯕꯅꯣ, ꯅꯥꯕꯁꯨ ꯁꯨꯡꯐ ꯐꯗꯦ ꯍꯥꯏꯗꯨꯅ ꯗꯤꯄꯛꯇ ꯄꯦꯟꯗꯕ ꯀꯌꯥ ꯍꯥꯏꯗꯨꯅ ꯃꯤꯁꯦꯁ ꯁꯣꯂꯪꯀꯤꯅ ꯃꯆꯥꯅꯨꯄꯥ ꯂꯥꯌꯦꯡꯕ ꯂꯥꯛꯈꯤꯕꯅꯤ ꯍꯥꯏꯕꯗꯨ ꯗꯤꯄꯛ ꯑꯁꯤ ꯑꯣꯏꯔꯝꯃꯤ꯫ ꯗꯤꯄꯛ ꯑꯁꯤ ꯂꯥꯌꯦꯡꯂꯕꯁꯨ ꯐꯕ ꯉꯝꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯃꯅꯤ, ꯍꯥꯏꯕꯗꯤ ꯃꯍꯥꯛ ꯕꯦꯔꯥꯒꯨꯝꯕ ꯂꯩꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯔꯝꯈꯤ꯫ ꯑꯗꯨꯗꯒꯤ ꯃꯤꯁꯦꯁ ꯁꯣꯂꯪꯀꯤꯅ ꯃꯇꯧ ꯀꯔꯝꯅ ꯑꯁꯤꯒꯨꯝꯕꯁꯤ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯃꯥꯅ ꯌꯥꯝꯅ ꯆꯩꯖꯔꯝꯃꯤ꯫ ꯗꯤꯄꯛ ꯑꯗꯨ ꯌꯥꯝꯅ ꯀꯤꯔꯝꯃꯤ꯫ ꯃꯃꯥꯅ ꯆꯩꯕꯗꯨ ꯎꯕꯗ ꯃꯍꯥꯛ ꯈꯣꯡꯒ꯭ꯔꯥꯎꯗ ꯐꯥꯎꯕ ꯆꯤꯠꯁꯟꯗꯨꯅ ꯌꯥꯝꯅ ꯀꯤꯗꯨꯅ ꯃꯀ꯭ꯂꯥꯎ ꯅꯤꯛꯅ ꯂꯦꯞꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯗꯨ ꯎꯕꯗ ꯃꯤꯁꯦꯁ ꯁꯣꯂꯪꯀꯤꯅ ꯑꯃꯨꯛꯀꯁꯨ ꯍꯦꯟꯅ ꯆꯩꯔꯝꯃꯤ, ꯑꯗꯨꯒ ꯗꯤꯄꯛꯅ ꯃꯃꯥꯅ ꯆꯩꯃꯟꯕꯗꯨ ꯇꯥꯕꯗ ꯁꯥꯎꯔꯗꯨꯅ ꯃꯃꯥꯕꯨ ꯀꯣꯟꯕ ꯁꯥꯔꯒ ꯃꯀꯣꯛ ꯑꯗꯨ ꯃꯥꯒꯤ ꯃꯈꯨꯠꯅ ꯆꯞꯇꯨꯅ ꯃꯤꯁꯦꯁ ꯁꯣꯂꯪꯀꯤꯕꯨ ꯃꯉꯛ ꯂꯩꯊꯠꯇꯨꯅ ꯍꯥꯠꯈꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯒꯥꯌꯇ꯭ꯔꯤꯗꯨ ꯃꯤꯀꯞ ꯍꯥꯏꯕꯗꯤ ꯋꯥꯟꯊꯈꯤꯕꯗꯨ ꯃꯍꯥꯛ ꯃꯤꯠꯁꯤꯡꯂꯝꯃꯤ, ꯑꯗꯨꯒ ꯃꯥꯒꯤ ꯃꯅꯥꯛꯇ ꯗꯤꯄꯛꯅ ꯂꯦꯞꯄꯒ ꯂꯩꯔꯝꯕꯗꯨ ꯒꯥꯌꯇ꯭ꯔꯤꯅ ꯎꯔꯝꯃꯤ꯫ ꯒꯥꯌꯇ꯭ꯔꯤꯅ ꯗꯤꯄꯛꯄꯨ ꯅꯨꯡꯁꯤꯅꯕ ꯇꯧꯁꯤꯟꯅꯔꯝꯃꯤ꯫ ꯗꯤꯄꯛꯅ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯕꯨ ꯒꯥꯌꯇ꯭ꯔꯤꯅ ꯑꯉꯥꯎꯕ ꯅꯪꯒ ꯑꯩꯒ ꯃꯇꯧ ꯀꯔꯝꯅꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯒꯥꯌꯇ꯭ꯔꯤ ꯗꯤꯄꯛꯇ ꯃꯆꯤꯟ ꯇꯨꯝꯕ ꯄꯣꯠ ꯑꯃꯅ ꯊꯤꯜꯂꯝꯃꯒ ꯌꯨꯝ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯅꯕ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯒꯥꯌꯇ꯭ꯔꯤ ꯆꯦꯟꯊꯣꯛꯄ ꯉꯝꯈꯤꯗꯦ꯫ ꯃꯥꯒꯤ ꯃꯃꯤꯠ ꯑꯗꯨꯁꯨ ꯕ꯭ꯂꯔ ꯈꯔ ꯆꯠꯄ ꯑꯃꯨꯛ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯩꯁꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯩꯁꯨ ꯃꯨꯠꯈꯤ, ꯑꯗꯨꯒ ꯗꯤꯄꯛꯄꯨ ꯃꯥꯅ ꯄꯣꯠ ꯑꯃꯅ ꯄꯥꯏꯔꯒ ꯊꯣꯝꯗꯨꯅ ꯍꯥꯠꯅꯕ ꯇꯧꯔꯝꯃꯤ꯫ ꯗꯤꯄꯛ ꯑꯃꯗꯤ ꯒꯥꯌꯇ꯭ꯔꯤ ꯑꯀꯟꯕ ꯃꯑꯣꯡꯗ ꯃꯨꯛꯅꯔꯝꯃꯤ꯫ ꯗꯤꯄꯛꯅ ꯒꯥꯌꯇ꯭ꯔꯤꯁꯨ ꯍꯥꯠꯅꯕ ꯍꯣꯠꯅꯔꯝꯃꯤ, ꯑꯗꯨꯒ ꯒꯥꯌꯇ꯭ꯔꯤꯅꯁꯨ ꯗꯤꯄꯛꯄꯨ ꯍꯥꯠꯅꯕ ꯃꯁꯥ ꯉꯥꯛꯊꯣꯛꯆꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯗꯤꯄꯛ ꯑꯗꯨ ꯄꯨꯂꯤꯁꯅ ꯐꯥꯒꯦꯅ ꯆꯪꯁꯤꯟꯕ ꯃꯇꯝꯗ ꯗꯤꯄꯛ ꯃꯁꯥ ꯃꯇꯣꯝꯇ ꯃꯈꯨꯠꯇ ꯊꯥꯡ ꯑꯃ ꯄꯥꯏꯖꯗꯨꯅ ꯑꯩꯒꯤ ꯅꯥꯛꯇꯒꯤ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯁꯤ ꯅꯈꯣꯏ ꯆꯠꯇ꯭ꯔꯕꯗꯤ ꯑꯩ ꯏꯁꯥ ꯏꯇꯣꯝꯇ ꯁꯤꯖꯒꯅꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡꯅꯤ꯫ ꯃꯍꯥꯛꯅ ꯃꯁꯥ ꯃꯇꯣꯝꯇ ꯊꯥꯡꯗꯨꯅ ꯃꯉꯛꯁꯝꯗ ꯂꯦꯟꯖꯗꯨꯅ ꯈꯨꯗꯛꯇ ꯃꯁꯥ ꯃꯇꯣꯝꯇ ꯁꯤꯖꯈꯤ꯫ ꯃꯁꯤꯒꯤ ꯑꯔꯣꯏꯕ ꯁꯤꯟꯗꯅ ꯒꯥꯌꯇ꯭ꯔꯤ ꯍꯣꯁꯄꯤꯇꯥꯜꯗ ꯃꯥꯒꯤ ꯃꯃꯤꯠ ꯐꯖꯅ ꯕꯦꯟꯗꯦꯖ ꯇꯧꯕꯗꯨ ꯂꯧꯊꯣꯛꯇꯨꯅ ꯃꯍꯥꯛꯅ ꯃꯥꯒꯤ ꯃꯃꯤꯠꯇꯨ ꯐꯖꯅ ꯎꯕ ꯉꯝꯃꯦ ꯍꯥꯏꯗꯨꯅ ꯅꯤꯜꯒꯤ ꯕꯣꯗꯤ ꯑꯗꯨꯕꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯌꯦꯡꯖꯒꯦ ꯍꯥꯏꯗꯨꯅ ꯅꯤꯜꯒꯤ ꯕꯣꯗꯤ ꯑꯗꯨ ꯌꯦꯡꯖꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗꯒꯤ ꯒꯥꯌꯇ꯭ꯔꯤꯅ ꯈꯪꯈꯤ ꯃꯉꯣꯟꯗ ꯍꯥꯞꯂꯤꯕ ꯃꯤꯠ ꯑꯁꯤ ꯅꯤꯜꯒꯤ ꯗꯣꯅꯦꯠ ꯇꯧꯕ ꯃꯤꯠꯇꯨꯅꯤ ꯍꯥꯏꯕ ꯃꯨꯚꯤ ꯑꯁꯤꯅ ꯇꯥꯛꯂꯤ꯫
ꯐꯤꯂꯝ ꯑꯁꯤꯗ ꯉꯁꯥꯏꯗꯒꯤ ꯃꯤꯍꯥꯠꯄ ꯑꯁꯤ ꯊꯤꯅꯕ ꯍꯣꯠꯅꯔꯛꯂꯤꯕꯁꯤ ꯑꯇꯩ ꯀꯅꯥꯃꯠꯇ ꯅꯠꯇꯦ ꯃꯦꯜ ꯅꯔꯁ ꯗꯤꯄꯛ ꯑꯁꯤ ꯑꯣꯏꯔꯝꯈꯤ꯫ ꯑꯁꯦꯡꯕ ꯅꯔꯁ ꯗꯤꯄꯛ ꯑꯗꯨꯕꯨ ꯍꯥꯠꯇꯣꯛꯂꯒ ꯃꯐꯝ ꯑꯃꯗ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯒ ꯃꯥꯅ ꯅꯔꯁ ꯑꯁꯤꯕꯨ ꯁꯥꯁꯤꯟꯅꯗꯨꯅ ꯃꯤ ꯃꯊꯪ ꯍꯥꯠꯂꯛꯈꯤꯕꯅꯤ꯫ ꯍꯥꯏꯕꯗꯤ ꯒꯧꯇꯃꯤꯕꯨ ꯃꯥꯅ ꯅꯨꯡꯁꯤ ꯍꯥꯏꯕ ꯌꯥꯈꯤꯗꯕꯒꯤꯗꯃꯛꯇ ꯍꯥꯠꯇꯣꯛꯂꯝꯃꯤ, ꯑꯗꯨꯒ ꯅꯤꯜꯕꯨꯅ ꯃꯥꯒꯤ ꯃꯁꯛ CCTV ꯐꯨꯇꯦꯖꯇ ꯎꯈꯤꯕꯒꯤꯗꯃꯛꯇ ꯍꯥꯠꯇꯣꯛꯂꯝꯈꯤꯕꯅꯤ ꯍꯥꯏꯕ ꯃꯨꯚꯤ ꯑꯁꯤꯅ ꯇꯥꯛꯂꯤ꯫ ꯐꯤꯂꯝ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯐꯤꯂꯝ ꯑꯁꯤ ꯅꯨꯡꯉꯥꯏꯔꯕꯗꯤ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫ ꯑꯩꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕꯗ ꯁꯣꯏꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ꯫ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫